ꯑꯩꯉꯣꯟꯗꯒꯤꯅ ꯂꯥꯏꯚ ꯆꯠꯂꯕ ꯑꯗꯨꯒ ꯑꯇꯣꯞꯄꯗꯒꯤ ꯁꯔꯆ ꯇꯧꯕꯗꯅ ꯑꯞꯀꯃꯤꯡ ꯍꯥꯏꯅ ꯊꯥ ꯂꯩꯔꯕ ꯁꯤꯅꯦ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯁꯦ ꯐꯣꯟ ꯑꯇꯣꯞꯄꯗ ꯌꯦꯡꯕ ꯀꯥꯟꯗꯅ ꯑꯞꯀꯃꯤꯡ ꯍꯥꯏꯅ ꯇꯧ ꯂꯩꯔꯕ ꯑꯩꯉꯣꯟꯗꯩꯅ ꯁꯤꯗ ꯂꯥꯏꯚ ꯍꯥꯏꯅ ꯊꯣꯛꯑꯕ ꯁꯤ ꯁꯦꯠꯇꯤꯡꯁꯦ ꯀꯔꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯂꯥꯁꯇ ꯉꯥꯡꯉꯤꯕ ꯑꯃꯗ ꯅꯠꯇꯦꯕꯀꯣ ꯅꯠꯇꯦꯕ ꯆꯠꯂꯗꯤ ꯁꯤꯗ ꯚ꯭ꯌꯨꯁꯅꯦ ꯑꯩꯅ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯋꯥꯟꯁ ꯚ꯭ꯌꯨꯋꯔ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯕꯅꯦꯕ ꯋꯦꯇꯤꯡ ꯑꯅ ꯑꯃꯗꯤ ꯊꯣꯛꯑꯒ ꯁꯤꯗ ꯀꯩꯝ ꯂꯥꯛꯇ꯭ꯔꯤ ꯁꯣꯝꯁꯦ ꯁꯤꯒꯤ ꯁꯦꯠꯇꯤꯡꯁꯦ ꯀꯔꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ Why is life not happening? What setting? What setting? ꯃꯌꯥꯝ ꯂꯥꯏꯚ ꯍꯧꯔꯦ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯂꯥꯏꯚꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯒꯦꯅ ꯍꯧꯔꯒꯦꯅ ꯆꯪꯉꯒ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯪ ꯌꯥꯈꯠꯂꯛꯑꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯉꯥꯏꯔꯝꯃꯕꯅꯦ ꯃꯌꯥꯝꯁꯦ ꯕꯤꯛꯇꯔꯅ ꯍꯥꯏ ꯕꯤꯛꯇꯔ ꯑꯩ ꯂꯥꯏꯚ ꯂꯥꯛꯀꯦꯅ ꯉꯔꯥꯡ ꯑꯩ ꯀꯩꯅꯣꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩꯅ ꯄꯣꯁ ꯇꯧꯖꯈꯤꯕꯅꯦ ꯉꯁꯤ ꯂꯥꯏꯚ ꯇꯧꯔꯛꯀꯦꯅ ꯑꯗꯨ ꯄꯨꯡ 7ꯗꯒꯤ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯇꯧꯒꯦꯅ ꯑꯩꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯚꯔꯇꯤꯀꯦꯜꯂꯤ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯣꯔꯤꯖꯣꯟꯇꯦꯜ ꯃꯣꯗꯇ ꯇꯧꯔꯒ ꯂꯥꯏꯚ ꯇꯧꯒꯦꯅ ꯇꯧꯕꯗ ꯌꯥꯗꯗꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗꯩꯗꯤ ꯂꯥꯏꯚ ꯍꯥꯏꯅ ꯆꯠꯂꯕꯀꯣ ꯑꯗꯨꯒ ꯅꯦꯠꯋꯥꯛꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯦꯠꯇꯤꯡꯁꯇꯗꯤ ꯀꯩꯝꯇ ꯁꯣꯏꯕ ꯂꯩꯇꯦ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯑꯗꯨꯒ ꯑꯞꯀꯃꯤꯡ ꯍꯥꯏꯅ ꯂꯩꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯕ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯍꯧ ꯌꯥꯗꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯆꯪꯉꯦ ꯀꯛꯊꯠꯂꯦ ꯑꯃꯨꯛ ꯆꯪꯉꯦ ꯀꯛꯊꯠꯂꯦ ꯍꯟꯒꯠ ꯍꯟꯗꯥ ꯇꯧꯕꯗ ꯃꯁꯤꯡ ꯐꯅꯌꯥꯝ ꯇꯧꯔꯦ ꯉꯁꯤꯒꯤ ꯑꯗꯣ ꯆꯤꯟꯅ ꯍꯧꯖꯤꯛ ꯂꯥꯁ ꯑꯣꯏꯅ ꯍꯟꯗꯛꯀꯤꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯁꯤꯅ ꯃꯠꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯂꯥꯛꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅꯗꯤ ꯇꯧꯖꯔꯣꯏꯒꯦ ꯄꯨꯡ ꯐꯥꯗꯕꯤꯗ ꯄꯨꯡ 7:30 ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯗ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯇꯧꯒꯦ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯌꯦꯡꯀꯥꯟꯗ ꯑꯗꯨꯗꯩ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒꯤ ꯀꯃꯦꯟꯇ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯃꯃꯤꯡ ꯄꯟꯕꯤꯔꯛꯑꯦꯕꯀꯣ ꯑꯁꯤ ꯐꯣꯟꯁꯤ ꯃꯇꯥꯡ ꯇꯧꯔꯛꯑꯣ ꯑꯗꯩꯗꯤ ꯍꯥꯏꯗꯅ ꯂꯩꯗꯅꯀꯣ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤ ꯃꯇꯥꯡ ꯇꯧꯔꯛꯑꯣ ꯔꯦꯗꯃꯤꯒꯤ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯣꯞꯄꯣꯒꯤ ꯇꯧꯔꯛꯑꯣ ꯚꯤꯚꯣꯒꯤ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯁꯦꯝꯗꯤ ꯌꯥꯝ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕꯀோ ꯉꯝꯗ꯭ꯔꯤꯁꯤ ꯃꯔꯝꯗꯤ ꯑꯗꯨ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯀ꯭ꯔꯤꯞ ꯆꯪꯉꯦ ꯑꯗꯒꯤ ꯏꯗꯤꯇꯤꯡ ꯇꯧꯕ ꯆꯪꯉꯦ ꯑꯗꯨꯅ ꯁꯀ꯭ꯔꯤꯞꯇꯣ ꯑꯩ ꯑꯃꯨꯛ ꯁꯦꯝꯗ ꯌꯥꯗꯦ ꯑꯗꯩꯗꯤ ꯑꯃꯨꯛꯏꯗꯤꯠ ꯇꯧꯕꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟ 5ꯁꯦ ꯑꯦꯠꯂꯤꯁ ꯑꯩꯏꯗꯤꯠ ꯇꯧꯕ ꯅꯣꯡꯃ ꯑꯃ ꯆꯪꯉꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯦꯟꯅ ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯗꯣ ꯉꯁꯤ ꯍꯥꯏꯔꯛꯄꯁꯦ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗꯒ ꯑꯗꯩꯗꯤ ꯊꯥ ꯃꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗꯒ ꯂꯩꯔꯒ ꯊꯥꯒꯠꯄꯗꯨꯗꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯃꯣꯏꯒꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯎꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯥꯒꯠꯄꯤꯔꯛꯇ꯭ꯔꯦ ꯈꯣꯠꯂꯛꯇ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯐꯥꯎꯗꯅꯕ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯏꯟꯇꯔꯦꯛꯁꯟ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯨ ꯍꯥꯏꯅꯔꯒ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯅꯤꯅ ꯑꯩꯁꯦ ꯂꯥꯏꯐ ꯑꯣꯏꯅ ꯇꯧꯔꯕꯅꯦ ꯅꯠꯇ꯭ꯔꯗꯤ
ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯗꯣ ꯌꯥꯗꯤ ꯌꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯊꯥꯒꯠꯂꯛꯄꯗꯣ ꯐꯖꯅ ꯁꯦꯝ ꯈꯣꯠ ꯇꯧꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯉꯣꯟꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯣ ꯃꯇꯝ ꯆꯪꯕꯅꯤꯅ ꯍꯥꯟꯅꯗꯩꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯑꯁꯤ ꯂꯣꯏꯔꯒ ꯁꯤ ꯊꯥꯒꯠꯀꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯈꯔꯁꯨ ꯂꯩꯕꯅꯤꯅꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤ ꯐꯣꯟꯁꯦ ꯑꯝꯇꯪ ꯁꯦꯝꯃꯛꯑꯣ ꯁꯤ ꯐꯣꯟꯁꯦ ꯁꯦꯝꯃꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯦꯝꯕꯗꯣ ꯍꯦꯛꯇ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯈꯔ ꯂꯩꯕꯗꯨꯅꯀꯣ ꯑꯩ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯦꯠ ꯇꯧꯔꯒ ꯂꯥꯏꯐꯇ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯃꯤ 15 16 ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯂꯥꯛꯇꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤꯗ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯃꯤ 100 ꯚ꯭ꯌꯨꯁ ꯂꯥꯛꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯒꯤ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯌꯦꯡꯉꯛꯄꯁꯦ ꯃꯤ 10 10ꯗꯒꯤ ꯍꯦꯟꯅ ꯌꯦꯡꯉꯛꯇꯦꯕ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯆꯪꯉꯨꯔꯒ ꯊꯦꯡꯅꯔꯒ ꯌꯦꯡꯉꯛꯄ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯑꯌꯥꯝꯕꯅ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯕ ꯌꯥꯕ ꯂꯩꯔꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯆꯣꯡꯕ ꯁꯅꯥꯡꯊꯦꯝꯅ ꯍꯪꯉꯛꯏꯁꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯈꯔꯕꯨꯗꯤ ꯂꯤꯔꯦ ꯑꯣꯞꯄꯣ A5 2020ꯅꯤ ꯍꯧꯖꯤꯛꯁꯦ ꯆꯥꯔꯖ ꯇꯧꯕꯗ ꯌꯥꯝ ꯇꯞꯄꯦ ꯃꯁꯤꯕꯨ ꯕꯦꯇ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯆꯣꯡꯕꯒꯤꯗꯣ ꯕꯦꯇ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯣꯞꯄꯣꯒꯤ A5 ꯍꯥꯏꯁꯦ ꯃꯥꯏ ꯐꯥꯁ ꯆꯥꯔꯖꯔ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯆꯥꯔꯖꯔꯗꯣꯁꯨ ꯁ꯭ꯂꯣ ꯆꯥꯔꯖꯔ ꯑꯣꯏꯔꯕꯅꯤꯅ ꯃꯥ ꯃꯁꯥꯅꯁꯨ ꯃꯇꯝ ꯑꯗꯨꯝ ꯆꯪꯖꯔꯦ ꯃꯇꯝꯗꯨꯗ ꯑꯌꯥꯝꯕꯅ ꯐꯣꯟ ꯑꯃ ꯐꯨꯜ ꯆꯥꯔꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 2ꯒ ꯆꯪꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯤꯅꯀꯣ ꯑꯩꯁꯨ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯄꯥꯏꯔꯛꯄꯁꯤꯡꯗꯣ ꯐꯥꯁ ꯆꯥꯔꯖꯔ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯪꯉꯒ ꯑꯩꯈꯣꯏ ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯒ ꯇꯧꯁꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯐꯨꯜ ꯑꯣꯏ ꯂꯩꯔꯝꯕꯁꯨ ꯌꯥꯎꯋꯦ ꯏꯚꯟ ꯑꯣꯏꯔꯝꯗꯕꯐꯥꯎ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯝꯕꯒꯤ ꯆꯥꯔꯖꯔꯗꯨꯅꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅꯁꯨ ꯑꯣꯏꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯕꯦꯇ꯭ꯔꯤꯗꯣ ꯆꯍꯤ 2 3 ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯃꯥꯒꯤ ꯕꯦꯀꯞ ꯄꯤꯕ ꯉꯝꯕꯩ ꯆꯥꯡ ꯑꯗꯒꯤ ꯕꯦꯇ꯭ꯔꯤꯗꯨꯒꯤ ꯃꯥꯒꯤ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟꯁꯤꯒꯤ ꯆꯥꯡꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯔꯅꯤ ꯃꯗꯣ ꯐꯣꯟꯗꯨꯅ ꯀꯨꯏꯁꯜꯂꯛꯄꯒꯤꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯆꯥꯔꯖꯔꯁꯨ ꯈꯔ ꯁ꯭ꯂꯣ ꯆꯥꯔꯖ ꯑꯣꯏꯕ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯕꯁꯦ ꯆꯣꯡꯕ ꯁꯅꯥꯟꯊꯦꯝꯅ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯃꯈꯥꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯥꯔꯖꯔ 33 ꯋꯥꯠꯀꯤ ꯑꯃꯅ ꯆꯥꯔꯖ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯇꯞꯄꯦ ꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯥꯔꯖꯔꯗꯣ ꯑꯗꯨ ꯆꯥꯔꯖꯔ 33 ꯑꯣꯏꯒꯦꯔꯥ 50 ꯑꯣꯏꯒꯦꯔꯥ 60 ꯑꯣꯏꯒꯦꯔꯥ 100 ꯑꯣꯏꯒꯦꯔꯥ ꯆꯥꯔꯖꯔꯗ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯅ ꯑꯩꯅ ꯆꯥꯔꯖꯔꯁꯦ 67 ꯋꯥꯠꯀꯤ ꯆꯥꯔꯖꯔꯁꯤꯅ ꯊꯤꯟꯖꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯐꯣꯟꯗꯨꯅ ꯂꯧꯁꯟꯕ ꯉꯝꯃꯤꯗꯨꯗꯤ ꯁꯨꯞꯅꯒꯤ 10 ꯋꯥꯠꯅꯤꯅꯀꯣ ꯐꯅꯌꯥꯝ 100 ꯋꯥꯠꯀꯤ ꯆꯥꯔꯖꯔ ꯅꯝꯗꯟ ꯇꯥꯔꯁꯨ ꯃꯥ 10 ꯋꯥꯠꯇ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯅꯦꯕ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯆꯪꯒꯅꯦꯕ ꯐꯣꯟꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯁꯣꯐꯋꯦꯌꯔꯗꯨꯅ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯐꯣꯟꯗꯨꯗ ꯃꯥꯒꯤ ꯑꯗꯨꯒꯤ ꯐꯤꯆꯔꯁꯇꯣ ꯃꯥꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤ ꯃꯒꯨꯟꯗꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯔꯖꯔꯅ ꯆꯥꯔꯖ ꯇꯧ ꯇꯥꯔꯒꯁꯨ ꯃꯥ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥ ꯆꯥꯔꯖꯇꯣ ꯊꯨꯒꯠꯂꯣꯏꯑꯕ ꯑꯗꯨꯅ ꯐꯣꯟ ꯆꯥꯔꯖꯔ ꯑꯗꯩ ꯁꯣꯐꯋꯦꯌꯔ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯑꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯆꯪꯉꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯤꯇ꯭ꯔꯪꯅ ꯕ꯭ꯔꯣ ꯇꯥꯏꯞ ꯁꯤ ꯏꯌꯥꯔꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ CE4ꯒꯤ ꯇꯥꯏꯞ ꯁꯤ ꯏꯌꯥꯔꯐꯣꯟꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯃꯥꯔꯀꯦꯠꯇ ꯌꯦꯡꯗꯕꯅꯤꯅ ꯆꯞ ꯆꯥꯕꯁꯦ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯋꯥꯌꯔꯂꯦꯁ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯃꯗꯤ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯉꯤ ꯋꯥꯌꯔꯂꯦꯁ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯕꯠꯁ ꯑꯃ ꯂꯩꯀꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯕꯠꯁꯦ ꯂꯨꯄꯥ 5,000ꯒꯤ ꯆꯥꯡꯗ ꯄꯤꯔꯝꯃꯦ ꯑꯩ ꯏꯁꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯕꯠꯁꯅꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯑꯣꯐꯔꯗ ꯑꯦꯃꯥꯖꯣꯟꯗ ꯍꯧꯖꯤꯛ ꯁꯦꯜꯗ ꯂꯨꯄꯥ 3,500ꯗ ꯐꯪꯉꯦꯕ ꯑꯩꯅ ꯍꯟꯗꯛꯇꯁꯨ ꯑꯩ ꯏꯌꯥꯝꯕ ꯑꯃꯗ ꯃꯉꯣꯟꯗ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟꯒꯁꯦ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯉꯥꯡꯉꯛꯄꯗꯣ ꯑꯩꯉꯣꯟꯗ ꯅꯣꯏꯁ ꯀꯦꯟꯁꯦꯜ ꯇꯧꯔ ꯇꯥꯕ ꯈꯛꯇ ꯅꯠꯇꯕ ꯑꯩꯅ ꯉꯥꯡꯕꯁꯤꯁꯨ ꯃꯉꯣꯟꯗ ꯅꯣꯏꯁ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯇꯥꯕ ꯑꯗꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯋꯥꯌꯔꯀꯤꯗꯤ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯑꯩ ꯈꯤꯇꯪ ꯗꯥꯏꯔꯦꯛ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯌꯦꯡꯉꯀꯥꯟꯗ ꯁꯤꯅ ꯐꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯗꯣ ꯑꯗꯨꯅꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯕꯨꯡꯉꯣ ꯃꯉꯥꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 3 8GB 128ꯁꯦ ꯒꯦꯝꯗ ꯌꯥꯝ ꯁꯥꯒꯠꯂꯤ ꯀꯩꯒꯤꯅꯣ ꯅꯣꯠ CE3ꯅ ꯀꯩꯝ ꯇꯧꯗꯦ ꯅꯣꯠ 3ꯁꯦ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯒꯦꯝꯒꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅꯅꯦ ꯃꯦꯗꯤꯌꯥꯇꯦꯛꯀꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅꯦ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯒꯤꯗꯤ ꯃꯦꯗꯤꯌꯥꯇꯦꯛꯀꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯇꯦꯛꯀꯤ ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯈꯔ ꯋꯤꯛ ꯑꯣꯏꯔꯦ ꯑꯗꯨꯅꯅꯦ ꯃꯥ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯄꯗ ꯁꯥꯒꯠꯂꯤꯁꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯀꯨꯂꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯁꯦ ꯀꯌꯥ ꯐꯖꯅ ꯌꯥꯎꯗꯦ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯒꯤꯗꯤ ꯑꯥꯏꯀꯨꯒꯤ ꯐꯣꯟꯒꯨꯝꯕꯁꯦ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯍꯟꯗꯛ ꯐꯣꯟ ꯑꯃꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯒꯦꯅ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯒꯦꯃꯤꯡ ꯐꯣꯟꯒꯨꯝꯕ ꯈꯔ ꯈꯟꯒꯠꯂꯒ ꯑꯩꯅ ꯂꯤꯁ ꯁꯦꯝꯗꯣꯛꯑꯒ ꯊꯝꯈ꯭ꯔꯦ ꯁ꯭ꯀ꯭ꯔꯤꯞ
ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯏꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯛꯑꯅꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯠ 3ꯁꯦ ꯅꯣꯠ 3ꯁꯨ ꯅꯣꯠ 2ꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤ ꯑꯩꯁꯨ ꯃꯃꯥꯡꯗ OnePlus Nord 2 ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕꯗꯗꯤ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯗꯦꯕꯀꯣ ꯑꯗꯣ ꯃꯤ ꯈꯔ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ ꯀꯥꯏꯕ ꯌꯥꯎ ꯄꯣꯛꯈꯥꯏꯕ ꯌꯥꯎꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯇꯧꯕꯗꯨꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯣꯠ 3 ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯔꯤꯁꯦ ꯀꯩꯝꯇ ꯅꯠꯇꯦ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯈꯔ ꯋꯤꯛ ꯑꯣꯏꯕꯒꯤ ꯁꯥꯒꯠꯂꯤꯅꯤ ꯌꯥꯝ ꯍꯥꯏ ꯑꯦꯟꯗ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯒ꯭ꯔꯥꯐꯤꯛꯁꯇ ꯃꯦꯗꯤꯌꯝ ꯍꯥꯏ ꯑꯗꯩꯗꯤ ꯐꯨꯜ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗ ꯈꯤꯇꯪ ꯂꯣꯋꯔ ꯚꯔꯖꯟꯗꯨꯗ ꯍꯥꯏꯇꯤꯡ ꯃꯦꯗꯤꯌꯝ ꯀꯩꯅꯣꯗ ꯑꯗꯨꯝꯕꯗ ꯁꯥꯟꯅꯕꯤꯌꯣ ꯑꯗꯨꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤ P1ꯁꯦ ꯕ꯭ꯔꯣ ꯍꯤꯠ ꯌꯥꯝ ꯑꯣꯏ ꯕꯦꯀꯥꯔ ꯑꯣꯏꯔꯦ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ ꯂꯧꯕ ꯍꯥꯏ ꯕꯦꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯌꯥꯝ ꯃꯥꯏ ꯍꯤꯟꯗꯤꯒꯤ ꯋꯥꯔꯗ ꯑꯃ ꯍꯥꯞꯆꯜꯂꯛꯑꯦ ꯃꯥꯏ ꯀꯥꯟꯅꯗ꯭ꯔꯤ ꯍꯥꯏꯁꯦ P1ꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯀꯔꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯒꯦ ꯑꯝꯇꯪ ꯏꯕꯤꯔꯛꯑꯣꯅꯦ ꯀꯃꯦꯟꯗ ꯃꯥꯁꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯦ ꯃꯥꯁꯦ ꯆꯞ ꯆꯥꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯕ ꯂꯥꯏꯠꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯛꯁꯦ ꯈꯔ ꯊꯦꯡ ꯆꯥꯏ ꯑꯗꯨꯅ ꯆꯥꯛꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯆꯥꯒꯦꯅ ꯈꯜꯂꯝꯕꯗꯒꯤ ꯁꯨꯝ ꯂꯥꯏꯐꯁꯨ ꯇꯧꯔꯦ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯥ ꯆꯥꯔꯦ ꯆꯥꯗꯦ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯤ 30-40 ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯔꯦ ꯆꯥꯗꯦ ꯑꯝꯇꯪ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯑꯗꯨꯒ S21 FE Type C ꯏꯌꯥꯔꯐꯣꯟ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯣ ꯇꯧꯏ S21 FE Type C ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯩꯅ ꯂꯥꯏভ ꯇꯧꯔꯛꯏ ꯐꯣꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯀꯦꯃꯦꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯐꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯦ S21 FEꯅꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯏ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯆꯣꯡꯕ ꯁꯔꯥꯡꯇꯦ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯃꯣꯇꯣ G85 ꯍꯥꯏꯗꯣꯏꯔꯥ ꯑꯃꯁꯨꯡ Oppo F25 ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯐꯒꯅꯤ ꯀꯦꯃꯦꯔꯥꯗ ꯍꯥꯏ ꯀꯦꯃꯦꯔꯥꯗꯀꯣ ꯑꯩꯒꯤ ꯑꯣꯅꯦꯁ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏ ꯇꯥꯔꯗꯤꯀꯣ ꯑꯩ ꯃꯁꯤꯗ ꯃꯣꯇꯣ G85 ꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯐꯣꯟꯗꯨꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ Oppoꯒꯤ ꯐꯣꯟꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯟꯅꯦꯕꯀꯣ ꯌꯥꯝꯅ ꯁꯦꯡꯕ ꯀꯦꯃꯦꯔꯥꯒꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯕ ꯃꯥꯟꯅꯦꯕꯀꯣ ꯑꯗꯨ ꯃꯥꯁꯦ ꯐꯤꯜꯇꯔ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯁꯦꯡꯕ ꯃꯥꯜꯂꯒ ꯑꯩꯈꯣꯏꯅ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯣꯇꯣ ꯆꯥꯝꯊꯣꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯦ ꯀꯥꯏꯅꯒ ꯑꯇꯣꯞꯄꯗ ꯂꯧꯊꯣꯛꯄ ꯃꯇꯝꯗꯀꯣ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯌꯦ ꯑꯗꯨꯗꯨꯅ ꯁꯦꯡꯗꯕꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯣꯇꯣꯒꯤꯗꯨꯅ ꯑꯣꯏꯅꯤ ꯃꯥꯗꯤ ꯀꯦꯃꯦꯔꯥꯗꯣ ꯁꯨꯝ ꯁꯦꯟꯁꯔꯗꯣ ꯑꯐꯕ ꯁꯦꯟꯁꯔ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣꯗꯨꯗ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯇꯣ G85ꯇꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯇꯧꯕꯤꯔꯛꯏ ꯍꯥꯏꯔꯦ ꯊꯦꯡꯛꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯡꯁꯦ ꯑꯩꯗꯤ ꯄꯥꯕ ꯊꯣꯛꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯇꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯒꯤ 7050 ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯆꯞꯄꯦ ꯌꯥꯝꯅ ꯃꯗꯨꯗꯣ 7050ꯗꯨꯗꯤ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯅꯠꯇꯦ ꯃꯥꯒꯤ Antutu ꯁ꯭ꯀꯣꯔꯒꯁꯦ ꯀꯩꯅꯣꯒꯤ ꯃꯊꯛꯇ 5 ꯂꯥꯈꯀꯤ ꯃꯊꯛꯇ 6 ꯂꯥꯈꯀꯤ ꯃꯌꯥꯗ ꯐꯪꯉꯤꯀꯣ Antutu ꯁ꯭ꯀꯣꯔꯒꯁꯦ ꯑꯗꯨ ꯍꯣꯏ ꯄꯔꯐꯣꯔꯃꯦꯟꯁꯀꯤꯗ ꯕꯦꯇ꯭ꯔꯤꯒꯤꯒꯨꯝꯕꯗꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯒꯦꯃꯤꯡ ꯄꯔꯐꯣꯔꯃꯦꯟꯁꯇꯗꯤ ꯃꯥ ꯋꯤꯛ ꯑꯣꯏꯔꯅꯤ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯦꯗꯤꯀꯦꯠ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯅꯠꯇꯦ ꯃꯥꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯀꯤ ꯑꯗꯨꯝꯕ ꯁꯤꯖꯤꯟꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯑꯗꯨꯗꯨꯅ ꯒꯦꯝ ꯁꯥꯟꯅꯕꯩ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ iQOOꯒꯨꯝꯕꯒꯤ ꯐꯣꯟꯁꯦ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛ ꯒꯦꯝꯒꯤꯗꯃꯛꯇ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯄ꯭ꯔꯣꯁꯦꯁꯔ ꯂꯤꯡꯍꯜꯂꯒ ꯑꯇꯩ ꯐꯤꯆꯔꯁꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯍꯦꯛꯇ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯍꯟꯕ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯀꯗꯤ ꯋꯥꯡꯍꯟꯕ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯄꯣꯀꯣꯒꯨꯝꯕ ꯑꯗꯨꯝꯕ ꯐꯣꯟꯁꯦ ꯑꯗꯨ ꯑꯣꯏ ꯑꯗꯨꯗꯨꯅꯅꯦ ꯈꯤꯇꯪꯗꯤ ꯈꯔꯗꯤ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯦ ꯑꯗꯨꯅꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟꯁꯦ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯑꯕꯨꯡꯉꯣ ꯃꯉꯥꯡꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ iQOO G9ꯁꯦ ꯒꯦꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯈꯪꯖꯅꯤꯡꯉꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤ iQOOꯒꯨꯝꯕ ꯄꯣꯀꯣꯒꯨꯝꯕꯁꯦ ꯃꯣꯏꯁꯦ ꯒꯦꯝꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯌꯥꯝ ꯍꯥꯏ ꯑꯦꯟ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯃꯤꯒꯤ ꯁꯥ ꯀꯥꯏꯅ ꯂꯩꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯝꯕꯗꯨꯒꯗꯤ ꯆꯥꯡꯗꯝꯅꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕ ꯀꯩꯅꯣꯅꯦ ꯐꯣꯟ ꯑꯐꯕ ꯐꯣꯟꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯣꯏꯒꯤ ꯂꯩꯗꯅ HDꯗ ꯑꯗꯩꯗꯤ Full HDꯗ ꯀꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯃꯌꯥꯝꯗꯨꯗ ꯑꯗꯨ ꯃꯦꯛꯁꯤꯃꯝ ꯁꯦꯠꯇꯤꯡꯗ ꯁꯤꯖꯤꯟꯅꯔꯒ ꯁꯥꯟꯅꯕꯗꯗꯤ ꯃꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯃꯦꯗꯤꯌꯝꯒꯨꯝꯕꯗ ꯁꯥꯟꯅꯕꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ Redmi Note 13ꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯔꯣ Redmi Note 13ꯗꯣ ꯐꯩ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ
ꯐꯣꯟ ꯂꯩꯗꯧꯕ ꯂꯩꯔꯗꯤ ꯍꯧꯖꯤꯛꯁꯦ ꯑꯣꯒꯁ ꯆꯪꯉꯦꯗꯅ ꯍꯧꯖꯤꯛꯁꯦ ꯐꯣꯟꯁꯦ ꯂꯩꯕꯤꯔꯨꯈꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯍꯥꯏꯕꯗꯤ ꯐꯣꯟ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯡꯅ ꯂꯩꯗꯅꯀꯣ ꯍꯣꯏ ꯀꯅꯥꯒꯨꯝꯕꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯣꯏ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯁꯨ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯑꯗꯨꯝꯕꯗꯤ ꯑꯩ ꯀꯟꯁꯤꯗꯔ ꯇꯧꯖꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯩꯈꯣꯏꯒꯨꯝꯕ ꯅꯣꯔꯃꯦꯜ ꯀꯩꯅꯣ ꯑꯃ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯀꯔꯝꯕꯅ ꯐꯔꯤꯅꯣ ꯀꯔꯝꯕꯅ ꯐꯠꯇ꯭ꯔꯤꯅꯣ ꯊꯤꯔ ꯌꯦꯡꯕ ꯑꯗꯩꯗꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯅꯤꯗꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯀꯥꯟꯗ ꯁꯤꯟꯗꯣꯛꯀꯦ ꯀꯥꯏꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯃꯜꯁꯨ ꯍꯣꯡꯕ ꯐꯣꯟꯁꯨ ꯐꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯅ ꯄꯥꯝꯃꯝꯃꯤꯕ ꯐꯣꯟꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 15,000 ꯄꯤꯕ 10 ꯄꯤꯕ ꯐꯣꯟꯗꯣ ꯃꯊꯪ ꯊꯥ ꯑꯅꯤꯇꯪ ꯉꯥꯏꯕꯤꯔꯣꯕ ꯍꯧꯖꯤꯛ ꯑꯣꯐꯔ ꯉꯥꯛꯇꯪ ꯂꯥꯛꯑꯅꯤ ꯑꯣꯟꯂꯥꯏꯟꯁꯤꯗ ꯁꯦꯜꯁ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯦꯃꯥꯖꯣꯟꯒꯤꯅ ꯗ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯟ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜ ꯍꯥꯏꯅ ꯂꯥꯛꯑꯅꯤ ꯍꯟꯗꯛꯇ ꯐ꯭रीडम ꯁꯦꯜ ꯂꯣꯏꯈꯤꯕꯇ ꯉꯥꯏꯅꯀꯣ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤꯗꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯗ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯀꯥꯏꯁꯦ ꯑꯗꯨꯗꯩꯗꯨꯗ ꯍꯧꯖꯤꯛ S21 FE ꯍꯥꯏꯕ ꯐꯣꯟꯁꯦ ꯑꯩꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯂꯨꯄꯥ 32,000 ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯂꯨꯄꯥ 15,000 ꯑꯣꯐꯔꯗ ꯐꯪꯉꯦꯕ ꯑꯍꯥꯟꯕꯗ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥ ꯑꯅꯤꯇꯪ ꯉꯥꯏꯕꯤꯔꯣ ꯊꯥ ꯑꯅꯤ ꯐꯥꯔꯔꯣꯏ ꯑꯣꯛꯇꯣꯕꯔ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯍꯧꯔꯝꯗꯥꯏ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯛꯇꯣꯕꯔ ꯐꯥꯔꯁ ꯋꯤꯛ ꯁꯦꯀꯦꯟ ꯋꯤꯛ ꯊꯦꯡꯉꯕꯗ ꯃꯤꯗ ꯋꯤꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯅꯤꯃꯛꯁꯦ ꯑꯦꯃꯥꯖꯣꯟꯗꯁꯨ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯗꯩꯗꯨꯗ ꯂꯨꯄꯥ 3,000-4,000 ꯑꯃꯁꯨ ꯃꯁꯥꯒꯤ ꯑꯣꯐꯔ ꯑꯣꯏꯅ ꯇꯥꯔꯛꯑꯅꯤ ꯑꯗꯨꯗ ꯑꯩꯅ ICICIꯒꯨꯝꯕ ꯅꯠꯇ꯭ꯔꯒ HDFCꯒꯨꯝꯕ ꯅꯠꯇ꯭ꯔꯒ SBIꯒꯨꯝꯕꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀ ꯑꯃꯨꯛ ꯄꯥꯏꯔꯗꯤ 10% ꯑꯣꯐ ꯑꯣꯏꯅ ꯂꯨꯄꯥ 30,000 ꯄꯤꯕꯗꯨꯗ ꯑꯃꯨꯛ 10% ꯑꯣꯐ ꯑꯃꯒ ꯂꯨꯄꯥ 3,000 ꯑꯃꯨꯛ ꯗꯤꯁꯀꯥꯎꯟ ꯑꯗꯨꯃꯥꯏꯅ ꯃꯃꯜꯗꯣ ꯌꯥꯝ ꯍꯣꯡꯅ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨ ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯒ ꯂꯩꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯣꯍꯦꯜ ꯄ꯭ꯔꯚꯦꯁꯅ Redmi 12 5G ꯐꯣꯟ ꯑꯃ ꯂꯧꯒꯦ ꯇꯧꯕꯅꯤ ꯕ꯭ꯔꯣ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ Redmi 12 5Gꯗꯣ ꯑꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯃꯗꯨꯒꯤ ꯑꯟꯕꯣꯛꯁꯤꯡ ꯑꯃ ꯊꯥꯒꯠꯂꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯅꯟ 5G ꯚꯦꯔꯤꯌꯦꯟꯠꯇꯀꯣ ꯐꯣꯟꯒꯤ ꯗꯤꯖꯥꯏꯟꯗꯤ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯌꯥꯝ ꯃꯁꯥ ꯅꯥꯜꯂꯤ ꯑꯗꯣ ꯒ꯭ꯂꯥꯁꯀꯤ ꯇꯥꯏꯞꯇ ꯃꯥꯏ ꯕꯣꯗꯤꯗꯣ ꯀꯩꯅꯣ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯔꯤꯕ ꯐꯣꯟꯗꯣ ꯀꯦꯃꯦꯔꯥꯗꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯦ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯨꯝꯕ ꯀꯥꯞꯅꯕꯒꯤ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯕ ꯐꯣꯟ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯐꯣꯟꯗꯨꯃꯗꯤ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇꯗꯤ ꯈꯟꯕ ꯌꯥꯗ꯭ꯔꯦ ꯄꯨꯈꯝꯕꯝ ꯁꯨꯁꯤꯜꯅ ꯍꯥꯏꯖꯦ ꯕ꯭ꯔꯣ S23 FE ꯁꯦ ꯆꯍꯤ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕꯗ ꯆꯍꯤ 3ꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯃꯔꯝꯗꯤ ꯁꯦꯝꯁꯪꯒꯤ ꯁꯤꯒꯨꯝꯕ ꯁꯦꯔꯤꯁꯤꯡꯁꯦ ꯃꯣꯏꯗꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯌꯥꯝ ꯇꯣꯏꯅ ꯄꯤꯑꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯗꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯆ ꯂꯥꯛꯑꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯆ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟ ꯑꯃ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯣꯏꯗ 14 ꯁꯤꯖꯤꯟꯅꯔꯤꯗꯅ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠꯇ ꯑꯦꯟꯗ꯭ꯔꯣꯏꯗ 15 ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ 16 ꯂꯥꯛꯄꯗ ꯃꯥ ꯑꯗꯨꯝ ꯆꯍꯤꯒꯤ ꯑꯞꯒ꯭ꯔꯦꯗ ꯃꯥꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯚꯔꯖꯟꯁꯤꯁꯨ ꯑꯗꯨꯝ ꯄꯤꯑꯦꯕ ꯑꯗꯨꯅ ꯆꯍꯤ 3ꯗꯒꯤꯅ 4 ꯐꯥꯎꯗꯤ ꯃꯥ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯁꯨ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯣꯏꯒꯅꯤ ꯆꯍꯤ 3-4ꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗ ꯃꯥꯁꯦ ꯕ꯭ꯔꯣꯗ ꯀꯩ ꯍꯥꯏꯅ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ OnePlus Nord CE3ꯁꯦ ꯒꯦꯝꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯖꯅꯤꯡꯉꯦ ꯔꯦꯇꯤꯡ 1 to 10 Nord CE3 ꯂꯥꯏꯠ ꯌꯥꯎꯗꯕ ꯀꯣ ꯂꯥꯏꯠ ꯌꯥꯎꯔꯒꯅ ꯂꯨꯄꯥ 10,000 ꯃꯈꯥ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ CE3 ꯈꯛꯇꯪ ꯑꯣꯏꯔꯒꯅ 15,000 ꯃꯅꯨꯡꯗ ꯂꯩꯕꯗꯨꯅꯦꯕꯀꯣ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯣ ꯃꯥꯁꯦ ꯒꯦꯝ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩ ꯔꯦꯇꯤꯡ 1ꯗꯩꯅ 10 ꯐꯥꯎ ꯄꯤꯖꯧ ꯍꯥꯏꯔꯗꯤ ꯑꯩ 6ꯗꯩꯅ 7 ꯐꯥꯎꯒꯤꯗ ꯄꯤꯒꯦ ꯌꯥꯝꯅ ꯒꯦꯝꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯐꯕ ꯐꯣꯟꯗꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯍꯥꯏ ꯑꯦꯟ ꯃꯥ ꯒꯦꯝꯒꯤꯗꯃꯛꯇ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯁꯥꯕ ꯐꯣꯟ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯌꯨꯝꯅꯥꯝ ꯔꯣꯃꯦꯟꯅ VPN ꯑꯦꯞ ꯐ꯭ꯔꯤ ꯅꯦꯠ ꯁꯤꯖꯤꯟꯅꯕꯒꯤ ꯐꯣꯟꯗ ꯑꯃꯥꯡꯕ ꯂꯩꯒꯗ꯭ꯔꯣ ꯍꯣꯏ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕ ꯑꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏ ꯒꯨꯒꯜ ꯄꯦ ꯁꯤꯖꯤꯟꯅꯔꯝꯒꯅꯤꯗꯅ ꯑꯗ ꯃꯌꯥꯝꯁꯦ ꯀꯃꯟꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯒꯨꯒꯜ ꯄꯦ ꯌꯥꯎꯗꯕ ꯃꯤ ꯂꯩꯔꯝꯃꯔꯣꯏ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯗꯕ ꯃꯤ ꯂꯩꯔꯝꯃꯔꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯗꯅꯀꯣ ꯑꯗꯩ ꯐꯦꯁꯕꯨꯛ ꯑꯌꯥꯝꯕ ꯂꯣꯏ ꯄꯥꯏꯅꯩꯗꯅ ꯑꯗꯣ ꯁꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯉꯥꯛꯇꯅꯦꯕꯀꯣ ꯁꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯂꯥꯎ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯗꯥꯇꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯦꯛꯁꯦꯁ ꯄꯤꯊꯣꯛꯏꯅꯦꯕ ꯃꯣꯏꯗ ꯑꯩꯒꯤ ꯒꯦꯂꯔꯤ ꯑꯩꯒꯤ ꯐꯣꯟ ꯀꯣꯜꯁ ꯑꯩꯒꯤ ꯀꯣꯟꯇꯦꯛꯁꯤꯕꯨ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯅꯤꯡꯉꯒꯗꯤ ꯃꯣꯏꯅ ꯌꯦꯡꯅꯤꯡꯉꯗꯤ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯂꯣ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯌꯦꯡꯅꯤꯡꯉꯗꯤ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯅ VPNꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯁꯔꯚꯔ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯛꯄꯅꯤನ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯃꯥꯡꯖꯕꯗꯤ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ
Bro S22 ga FE ga S22 Ultra ani se karambana fani as sidi changdamnabada yam thin khenagre FE haisidi fan edition naidana hogi magi S series ki phone atang basing do leiba ngamdaba sing damakta hai tare ko lak piba phone do leiba ngamdaba sing damakta adugi features du gamana ba khara piraga adu cost ka ting khara tawraga paisa do hongal lakanda olakpa version amni aduna S22 ga S22 fan edition ga di dum S22 na matam pumbada adu su ultra ne haise ultra di as loy ma do man top tare brother si kai wai deno full support ni brother gi di hai ai se mayam mamang da yeng ki bising bi loi khangam bani ai adum ai gi address ai dum aseng hai dok bani ai saiton da gi ni saiton hai se mayam na taram da mi su yaurong ki ni ko saiton hai se tidim line da Bishnupur district da moirang nom da gi chatlaga kwakta haina muslim yam ta bu lan dharaga hoji hoji yam kan irang thoiba phobok chau khai hai se police na nga ga barricade nga thame do dai da mamang pang lambi mi changi do adui lambi du da changa ga leiba lamni akhoi gi lam si su phawok chai khai gi dumaina saiton sigi turen khuga turen na manipur mi chale khuga turen se sigi wang mada lam khara leikhre adom saituna kukini turen sigi manung na akhoi meitai ni khoi su adum matam matam gi duty ta ba ngak pa hing sangba yana hana ko mayamna di khangam ba sai khangam da ba sai ba manipur da yana hana sig irang se horko matam da nongmei kapnar ga hing sup nongmei kapnar ga da kuki mari sigi bado ekhoi gi lamdu da ni ekhoi gi thong du da ni adu gi nongmei kapna ba ahing do makta da thong mathak da nongmei yaw da bi da thong makha da pak thar ga uppa ga ahing sup le lakhi bado ai su yaw ri ne aduna irang ji yamna kano tawba mafam amani mayamna khangam dra ga su ngasi de di khangbiro yam nungaitaba thawdokni ai sigi thawdoksi ningsingningde adubu haukradi tam tamna kaukthorapabudi khara khara kaukthorpa ngame ado ningsinguba matamdako mitta pi tage taw yam nungaitaba thawdokni haitare khoi matam mayamna su yana khangina hojik phawda kari karamba filamda leino aise mayamna khangnaidana adu numittuta dugi tha makhai minute nifu mari ni mangani sida wakiba stress leigiba ꯑꯗꯩꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯈꯤꯕ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯖꯟꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯇꯥꯏꯃꯤꯡꯗꯣ ꯑꯃ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯏꯔꯥꯡ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯏꯔꯥꯡ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯄꯥꯖꯔꯛꯀꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯁꯤꯌꯥꯔ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯁꯨꯝ ꯅꯤꯡꯁꯤꯡꯉꯨꯕꯒꯤ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯑꯩꯅ ꯈꯪꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯐꯥꯎꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯨꯁꯨ ꯃꯣꯏ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯈꯜꯂꯨꯕ ꯀꯥꯟꯗ ꯑꯩ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯁꯨ ꯐꯥꯎꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯛꯑꯒ ꯂꯩꯇꯕꯤꯗ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈꯤ ꯇꯥꯔꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤꯅ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯣꯏꯅ ꯌꯥꯝ ꯐꯣꯔꯁꯐꯨꯜꯂꯤ ꯇꯧꯁꯜꯂꯛꯇꯅ ꯑꯩꯈꯣꯏꯁꯦ ꯆꯦꯟꯗ ꯌꯥꯗꯕ ꯊꯥꯗꯣꯛꯑ ꯆꯠꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯀꯥꯏꯅ ꯈꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯈꯤꯕꯀꯣ ꯑꯗꯨꯗꯨꯅ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯉꯥꯡꯕꯁꯦꯀꯣ ꯌꯥꯝꯅ ꯊꯣꯛ ꯊꯥꯛ ꯉꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯈꯤꯕꯅꯤꯅ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯈꯤꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤ ꯃꯇꯥꯡꯗꯗꯤ ꯐꯥꯒꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅꯁꯨ ꯇꯧꯔꯤꯁꯤꯅꯤ ꯐꯥꯒꯤ ꯇꯧꯕꯩ ꯇꯥꯏꯞ ꯇꯧ ꯂꯩꯗꯅ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯅꯁꯨ ꯐꯥꯒꯤ ꯇꯧꯍꯟꯅꯤꯡꯗꯦ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯃꯈꯛ ꯑꯣꯏꯈꯤ ꯑꯗꯨꯅ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯃꯗ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯥꯔꯁꯦ ꯉꯁꯤꯗꯤ ꯐꯣꯟꯒꯤꯅꯤꯅ ꯐꯣꯟꯒꯤꯗꯣ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯂꯣꯡꯖꯝ ꯑꯅꯟ ꯀ꯭ꯔꯤꯌꯦꯁꯟꯅ ꯏꯌꯥꯝꯕ ꯑꯥꯏꯐꯣꯟ 12 ꯁꯤ ꯍꯥꯏꯗꯣꯏꯔꯥ SE ꯍꯥꯏꯗꯣꯏꯔꯥ ꯒꯦꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏ S12 ꯅꯨꯡꯉꯥꯏꯅꯤ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯗꯤꯁꯄ꯭ꯂꯦ ꯌꯥꯝ ꯄꯤꯛꯏꯀꯣ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ 6.1 ꯏꯟꯆ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯐꯣꯟ ꯑꯄꯤꯛꯄ ꯈꯨꯠ ꯅꯥꯝꯃꯅ ꯍꯦꯟꯗꯜ ꯇꯧꯕ ꯌꯥꯕ ꯐꯣꯟ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯥꯗꯤ ꯐꯗꯤ ꯐꯔꯦ ꯒꯦꯝ ꯁꯥꯟꯅꯕꯗ ꯂꯦꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯍꯦꯡꯒꯨꯝꯕ ꯏꯁꯨꯗꯤ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯗꯤꯁꯄ꯭ꯂꯦ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯃꯗꯤ ꯗꯤꯁꯄ꯭ꯂꯦ ꯑꯄꯥꯛꯄ ꯄꯥꯝꯃꯒꯗꯤ ꯑꯄꯥꯛꯄꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯏꯇꯥꯎ
Bikramjit hairꯛꯄ amna itaw nang OnePlus Note 4 do nang adum semak trene ko semak ke ai ngasai ju haijagi ai horakpada ju haijagi bido ai semge na di khalli mayamna comment torakpada adum loina mo reply tawjabani ai even phone screenshot photo ga thamne kaw dana baina screenshot to yenga ga sman si hairakibani ko si hairakibano ko aina ai adugi phone do sim di semba ya phone edo mayamna hairi hedana ko hogi ngasi dene sahi ani ahum gi mamangda launch tawgiba phone oiba adai yam kuiraga phone oiba adum phone do ai semaroi gen khalle ba yam sing hai ta di adu do kai haini li su li re matam ji ka chana dre outdated oire dana ko adum phone do ji ki matam ji chana dra mina ina semaroi gen khanba yawe aduna adum du di ai semdre adu anouba launch torok pa ngasi den tha amani mamangda launch tawgiba ni hum mamangda launch tawgiba adum phone oita da isoi dana semakani matam khada ngai bio video matang semba do adu video matang semba du da keno to ineba hogi matam yam sangi yam sing hire kan da video edit to bose edit to bose no munda loiba ngamde aduna video manga semda no kyani sangi adum ya adum pabi ro aduna ai du ngamda bagini ai soidana maki semakani OnePlus Note 4 ai note to jare Bikramjit khairakpam na haido mitrang saiton taba kuire imanaba ama laye hoi ikrabalam ni Manipur haise lekai macha mayam se loina mo amada khangna chanaba imana mayam lai ngatne aduna yam lai poni da ana gumba ma thi ge natra hangba gai khangba soidana leongani thajai Google Pixel 9 phone से कयाम फरगनी है Pixel 9 phone से मोई की दी डायरेक्ट आई पायर का एक्सपीरियंस तो दमिना आई हाइब ngam de ko magi feature sing do koina yengba matam da maram di kai no hai ga na moi di tongan ba moi Google gi masa gi tensor haina chipset ama moi masan sa jaba do adu do hape aduna moi do chap chap di hai ngam de adu comparison toroga si phone siga yengna bada kramna fagani ha do compare toroga di hojiki oina di ai adu haijaba ngamaro yengaga di adum haibasu yai khangdokpa lain khangani haitare daily dose manipur na thumbs up tawure thagat chari bro video yengbirakpa ai live se sangakpa ai support tawna se khon sen amana amagi aina su aina ngamba support tawjarake do horom site su support tawiro adum khoi myam punna manipur lai myam khoi pulap punna sakhot minase aikoi si matang si makha chatra dingai kenom tang ga haise ke khoi gi manipur sida manipur si irang sina pura loire school tori like tam yadre business to ba mi loi sire sidabam ta leitre khungang da leiba mi lo uba ngamdre adaidi pesa tan bam ta leitre sen thok pam am ta leitre aduna YouTube haiba platform je yamna su phaba platform ni lana sina babudi mi myamam lei masida kanaba rom da sina ba ya ba su lei like tam ge ju phone da video yenga tam ni ar matam ni chakhol matam ne duda jei da khoi meitai masen khoi meitai macha masen je aina ngamba mangonda mating pangba mana ngamba ngonda mating pangba du khoi myam pulap chakhot mina ba ya ba adugumba mafam amani na ko khoi myam je mating panghaningi pangningi ai wakhalon da ko ado mi aina sum mapalam ge top YouTube creator sing content creator sing yeng da even aina ngasi video ma sem ai gi potu mana muai ga mana mu sheme da mai ta moi se support se to ki mati ai gi to do ai khoi manipur se da ai myam bu hullang ang jabdi natte ai ke su oi de du mangang ba gi right leite da du kitang wat pa du mai to do ai nuai ta bu sum haijab Pukram bam susil na hai brother se kai thabak tawge hai brother ai je yam sang na college hack loi badagi graduation hack loi badagi 2024 and sahi hor how da ai je private school amada oja oiramme adu ai hujik ti oidre ai hujik kenta tawde mayang video semi bro la o kasar da re se he oken hoirem na hoi aduna farani manipur gi wang da thok ka shanti karim te irang su leitaba ban blockade general strike pot tang bak tim leiti khoi manipur sidana adu ke matik mayam je praja se wa ba ware aduna amo mu khale leire se rai no hong se adu bu himalay bak ni aina pokna phamlam dam ni si re su si adu mati waro bi roi bro yamba laptop ki video semak sem khre do pc ki somta sembiro oi ai sem ge khale pc ki sem ge khale adai koi earphone gum su sem ge khale smart watch ki su sem ge khale matam se kai thok pangam da bugini waro bino ai soidana ki semak ni ai matam du ga chana ba ai soidana ki thira ga matam gi oin ba edum soidana ki samjarak daily dose manipur na kari mathel tawage jibi hai ai tak sadri ai se horen ngale ga silwa ga charani aduna aina khanbada hawai thongma male
abung amang bro saiton-dagi sanatomba handak 12 loiba ama khangbi-bro ai khangi saiton-dagi ai mi ayamba khangi dum hairo ai loi khangni pure petrol jamna moto S50 Pro leiba yaba afaba phone ni khanbibra yam phaba phone ni lupa lising kunthra gi mathakta launch tawbani kunthra homdu kunthra mai da launch tawbani adugi phone do hojik offer da lupa lising kunthra gi manung da phangmani aina hairiba September October da lakadaba big billion day gumba sale matam da so amuka laiba adu matam da su kunthra gi makha hena dum tana kun manga kun tarak kun tare chai wai da phangani en khale du leiba yaba phone adu magi curve oiba display do mamai da kon ba do adu pamba misu lei pamda misu lei adudi hainaba hainadaba du isagi mot tare aduga bro poco X6 Pro si game gi adumak yabro yabro haibiro hoi game sanaba yai poco X6 Pro game gi damak tam phone phone game gi damak concentration ta moi gamer sing gi damak saba phone to butabu khara di kuire hojiki matam si ka sanaba di adude hena phaba myam thole dana ko poco F6 ka sole adum du yingpi aduga pukram bam susilna Realme 13 Pro Plus se game performance sum fabro badar hai hoi masi ai pairaga di sina dreamni na ai chaba ya haiba ngamdre adu magi specs sing dui matungina mangombe yawriba du features mangombe yawriba processor sing dui matungina di am phagadaba phone am screen da double tap tawbuga like tawsulo mayam ai tawsanba yare mayam ngasai na like tawsanba yaram ai like tawrise mi yankhai ge nipan hojik yenge like ti mi trying to khale yengbi bo khudima like mam tang tawsanbiro amuk makha tana aisu pung thawat point ko mayam na like to bir price engda su nungai bam phawe matang da su video ko san jan semning lo mayam da I request tawjari like mam tan namsin biro hojik mi humfu yengi se amtang like humfu suan biro asi request ni ko asi mayam da tawdia de order na te ai keno to guna te request ni mayam da nung sibiraga tawbiyo haibani Samsung A35 su dum pa ya bro yam yai lupa lising kun manga kutra sum manung sida dumana tab option sum yam leibagi sum afaba khwai phaba in thi bu tam da mauni ke kharak features de hen baduna maram aga top do haijabai wani dum phaba phone ke voice official na thumbs up tawire thank you bro tong basrang temna 25K na camera nungai gadaba phone amta haibiro aduga Tesla mobile hojik kari pm da rege haibiro 25K da camera nungai gadaba se ai mamang da Samsung khutagi oiba phone ki video ama thagat se ke bado da pan ke bado adu laibiro adu changga yengbiro video da yaurapni parising kun mangai da Samsung oibe haibina te camera gi da mutu yam phaba phone oibe haijabni adu duma aduga Tesla mobile gi do Tesla gi chi hujik pau amata leite ahen ba pau amta ta te moi gi market ta launch tang to loise Starlink ki su hujik man India da license phangni phangden to rambo official oiba confirm oiba notice amta leitamni na ko moina hairak ko leitamni na hujik se lakhrabra laktribra do isu khang chapcha ba haitare na mayam se confuse loi lene ba direct company duna official oina statement am thadok tamni na aduna Tesla mobile gi se matam khara wat kini ado launch tarok ta de moi di agi farangi hekta adumba poti oirora yamna market ga chana ba amna technology da yam fast oiba matam modern oiba haitare ko adumba ponam display oirakani mas nungthumbam zona sar nungai bro hai zone nungai ri ai khanbada noi su nungai ramani na khali dum nungai nungai na layo ngasi zone se ai gi school gi satra amani mado ai no zawari matam da ai school du dai class 10 pass out tawra chatkiba satra ni ma je sanabada yam thawai yaujaba ngang ni ma national level da athletic da lamjin chembada even gold medals paw da lawra khaba ngang amani adu yam honaba kan bangang na aina su matam pumbada mai pa ko oina bor pi abung mamana IQ G9 8256 ki price amta khangjaningi bro hai bro si je singna mayam no mamang da su yam hangi ko price tu dei huji yenga har se du kenna ba se ai di ta singna ai store hang banate da kana gum mamna mai store da phone yam bu tho ga da si phone si price pi re huji si pi offer suk lai ren hai do adum bu nati ai di sumna khaki phone se phabra phatabra chana da ba hai bu study tawjaraga ina search tawjaraga adumai semne dan hujik online da dum leiba price to adu dum lei pa magadi changa yengbiro aduga leiba yaba phone oibra oidabra hadudi adum aigi oiba suggestion adum pijage aduga camera video gi karamba phone na fani brother video camera gi ding ngammadi
ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯛꯏꯁꯦꯀꯣ ꯗꯦꯕꯦꯁꯣꯔ ꯋꯥꯏꯀꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯥꯏꯐꯣꯟ ꯃꯨꯛ ꯐꯕ ꯂꯩꯇꯦ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ 아이폰기 samna harkanda iPhone 12 or 13 or khara matam sahi ani hum mangda launch tawgiba phone or ko aduna khwai fadoini aduga like nampham khangdre bro hai like nampham se bro khoi comment to off tawraga makha da thokpane adu namba yabane ta namjan biro like amam namjalak pa se aingonda su yamna puning thogat pa oidoine yamna like to birakpa nusi bi thongdok birakpa aduga pukam su chinna brother karim or no ekoi mayam lady lepa leitana hono no masoidana mai pa kani hajaba hajaba lambi da lepa leitana changsilu ima lebak se ekoi mayam na ngak tayade yam chumbo wafam ni ngon haibe pukam su chinna se ma lebak se hujik se sagana su ngak tabak sap manare ngak budi ngai moi leyogi su dum khara budi farini ado khoi mayam sida hujik se pukning leita ba amta leina dredana ko yumda tumbada ahing tumbada keno to bo phauna re ki bo phauna re hai tare oi imphal area da city area da phoram da budi ai adubu hungangi lam jingda leiba khoigumba matai matai oi ba leiba singda leiba mi singti ahing tumba yanadre ngasi ngarang natte chahi amaga thao mari phajale masi tumngi da hore nung dang kai tor kadagi haina pakhatpa mi di mayam amne pa aduna ngak yade ngak pamthoi ngakani bro chak sabira bro hai doris na pamna sadri brother aise chak loire chak sarani hore nga le chage silor ga chage toromane aina tawrei si su live tharai si su matam phane me yama silo sala chage tobune mayam khangmingba hainingba leidlo dum haibiro ai dum mari watai ai yamna kano tobagi wa nate amna haire singe ai khange haibinate aina khangba khara do mayam na share tawjabani mayamna khangmingba leibido ai best knowledge inform tawjabani the soigiba yawrasu lan yawrasu mayam ngakpi gni khalle ngakpi waina request tawjari maramdi myoibani soidam ngamponte adana live of the soirimni ko khoi di myoibani na adum soiba ai adum asan tabane khara de dum thok yawba tam mamang da su hai ke bani sida je yung khaibum 19 lakh dan hai pari momna mo hai mayam punama kanglei pak na yai fare kanglei pak ma lei bak ona pham lam dan na atam pum da dum yai fare bro redmi 13c afuba polo hai noi ma je design phajai ai no sai ju haje ki do le 12 su lai ni moi jam phajaba redmi ke phone sing je phai bu ko performance yam phajana dum pi price yang hongi market aduna bung ngasi India da number 1 brand oir pangamini ngamgreni hojikpudi khara hantare ado magi problem se kari no hai kanda camera mayek sengaktabse as kuir kuir ka camera mayek sengaktabse di yam seng awba phamamni software update ka lakma tam taw ri dum camera ka se heng chata yam tawe aduga leisemba puyam na haije bro di video se kai phone dagi sembi ge hai ai se phone Samsung gi phone amadi S21 FE dai seme video number edit tawba loina ma di phone tawe ai di hojik phaugi ona di ai PC da laptop ta tawde ai phone da tawbu su su handy oi bu ko ngon ai sinabada nungai jaba aduna phone da dum tawre pari mom na khoi mayam matam khudingi khun ngak pa chil naw mayam punu pu support tawse hoi tawbam thui tawbi gadabani pukning thagat biba asagi mating pangba haidana pot chai paisa nungsa natragana adugumba khata natana ko moral support yam darkar tai pukning thogat pibado khoi myam leiri noi gi damakta kaina pukning thogat pa se si yam darkar tai hai tare matang matang matam matam ni matung ni ko masidi every life ki situation ki damakta applicable oi pot amanina yam punamak na pukning thogat pio ipung khurimak leibak si phanaba khaliba kudimak kudimak leibak si gi damakta khaliba leibak si hingi kudimak support ongnas mana abuting panas aduga sunil mitai na phone hang chat pase khara fanaba haibiramo phone hang chat pase khwaidagi hanan bada sinadaba application sing uninstall tawthokpigro application map hapase su magi ram rom memory the space consume tawr laibase sisu problem chawbara mamni eguma hang yam salagadi software do matam du sana taba samna kanda ai android 12 yaure android 10 yaure aduga
ꯑꯩꯅ ꯍꯥꯞꯄꯤꯕ ꯒꯨꯒꯜ ꯄꯦꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯦꯟꯗ꯭ꯔꯣꯏꯗ 14ꯒ ꯀꯝꯄꯦꯇꯤꯕꯜ ꯑꯣꯏꯕ ꯒꯨꯒꯜ ꯄꯦ ꯍꯥꯞꯄꯦ ꯑꯅꯤꯗꯨ ꯆꯥꯟꯅꯔꯛꯇꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯇꯥꯔꯒꯗꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯨ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯥꯔꯤꯌꯣ ꯃꯌꯦꯡꯅꯕ꯭ꯔꯣ ꯐꯣꯟ ZE Action Ultra ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯃꯁꯤ ꯐꯣꯟꯗꯤ ꯌꯥꯝ ꯐꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯑꯩꯅ ꯈꯟꯕꯗ ꯐꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯣꯟꯂꯥꯏꯟꯗꯒꯨꯝꯕ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯑꯗꯨꯝ ꯆꯦꯟꯕ ꯌꯥꯕ ꯋꯦꯕꯁꯥꯏꯠ ꯊꯦꯡꯅꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯕ꯭ꯔꯣ iPhone 13ꯒꯤ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯀꯔꯝꯕ ꯂꯩꯕꯅ ꯐꯒꯅꯤ ꯃꯥꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯀꯨꯂꯔ ꯄꯋꯥꯔ ꯕꯦꯡꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯥꯏꯐꯣꯟꯒꯤꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯩꯗꯨꯅꯤ ꯃꯣꯏꯗꯤ ꯑꯦꯛꯁꯦꯁꯔꯤꯁ ꯑꯃ ꯆꯥꯔꯖꯔꯒꯁꯦ ꯂꯨꯄꯥ 3,000-4,000 ꯄꯤꯁꯜꯂꯦ ꯑꯗꯩ ꯄꯋꯥꯔ ꯕꯦꯡꯛ ꯃꯣꯏꯅ ꯁꯥꯕ ꯑꯃ ꯂꯩꯕꯗꯣ ꯃꯅꯤꯡꯗ ꯅꯞꯄ ꯌꯥꯕꯗꯣ ꯑꯗꯨ ꯃꯃꯟꯗꯣ ꯌꯥꯝ ꯄꯤꯁꯜꯂꯦ ꯂꯨꯄꯥ 10,000-10,000ꯃꯨꯛ ꯄꯤꯅ ꯑꯗꯨ ꯂꯩꯗꯦ ꯁꯔꯨꯛꯄꯨꯗꯤ ꯂꯨꯄꯥ 2,000-2,000ꯃꯨꯛꯇ ꯑꯩꯈꯣꯏꯒꯤ MIꯒꯤ ꯑꯗꯨꯝ ꯃꯥꯒ ꯀꯩꯅꯣ ꯄꯋꯥꯔ ꯕꯦꯀꯞ ꯄꯤꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯕꯦꯇ꯭ꯔꯤ ꯕꯦꯀꯞ ꯄꯤꯕꯅꯦ ꯆꯥꯔꯖ ꯇꯧꯕ ꯌꯥꯔ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕꯗ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯀꯨꯂꯔ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯣ ꯕ꯭ꯔꯣ ꯑꯃꯔ ꯂꯧꯔꯦꯝꯕꯝꯅ ꯕ꯭ꯔோ ꯁꯦꯝꯁꯪ A55 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯦꯃꯦꯔꯥꯗꯁꯨ ꯌꯥꯝ ꯐꯖꯅ ꯌꯥꯅꯤ ꯑꯩꯅ ꯁꯖꯦꯁ ꯇꯧꯖꯔꯒ ꯑꯩ ꯏꯌꯥꯝꯕ ꯑꯃ ꯃꯥ ꯂꯩꯔꯦ ꯃꯥ ꯃꯃꯥꯡꯒꯤ ꯃꯥ ꯄꯥꯏꯔꯛꯄꯗꯣ ꯉꯁꯤ ꯐꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯏꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯐꯩꯌꯦꯅ ꯊꯥꯒꯠꯂꯦ ꯍꯥꯏꯅ ꯑꯩꯅ ꯍꯔꯥꯎꯅꯕ ꯋꯥ ꯅꯠꯇꯦ ꯑꯗ ꯃꯥꯅ ꯁꯤꯖꯤꯟꯅꯕꯗꯨꯅ ꯑꯩꯅ ꯈꯪꯉꯀꯥꯟꯗ ꯐꯩ ꯍꯥꯏꯗꯣ ꯈꯪꯉ ꯍꯥꯏꯖꯕꯅꯦ ꯆꯤꯡꯈꯩ ꯉꯥꯟꯕ ꯕꯦꯝꯕꯦꯝ ꯌꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯕ꯭ꯔோ ꯁꯦꯝꯁꯪ ꯑꯜꯇ꯭ꯔꯥ S24ꯁꯦ ꯑꯗꯨꯝ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣꯏꯒꯗ꯭ꯔꯣ ꯑꯁ S24 ꯑꯜꯇ꯭ꯔꯥꯗꯤ ꯃꯥꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯌꯥꯝ ꯊꯤ ꯐꯔꯦ ꯃꯉꯣꯟꯗ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯅꯤꯜ ꯃꯩꯇꯩꯅ ꯂꯥꯏꯛ ꯅꯝꯐꯝ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯅꯝꯐꯝꯁꯦ ꯀꯃꯦꯟꯗꯣ ꯑꯣꯐ ꯇꯧꯕꯤꯔꯣꯕ ꯀꯃꯦꯟꯗꯣ ꯑꯣꯐ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯀꯃꯦꯟꯗꯣ ꯑꯣꯟ ꯇꯧꯔ ꯊꯝꯃꯒꯗꯤ ꯃꯥ ꯃꯥꯡꯈ꯭ꯔꯅꯤ ꯀꯃꯦꯟꯗꯣ ꯑꯝꯇꯪ ꯑꯣꯐ ꯇꯧꯊꯣꯛꯄꯤꯔꯣ ꯅꯥꯀꯟꯒꯤ ꯀ꯭ꯔꯣꯁꯇꯨꯗ ꯇꯛꯂꯥꯎ ꯅꯝꯕꯤꯔꯣ ꯀꯃꯦꯟꯗꯣ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯂꯥꯏꯛ ꯅꯝꯕꯝ ꯊꯣꯛꯂꯛꯑꯅꯤ ꯂꯥꯏꯛ ꯅꯝꯕꯔꯗꯨ ꯅꯝꯃꯀꯥꯟꯗ ꯀꯃꯦꯟ ꯑꯃꯨꯛ ꯏꯕꯤꯔꯣ ꯑꯗꯨꯒ ꯃꯊꯛꯇ ꯆꯠꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯦ ꯌꯨꯝꯈꯥꯏꯕꯝ ꯍꯅꯤꯐ ꯁꯍꯥꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯒꯣꯔꯕꯆꯣꯐ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯧꯔꯛꯄꯗꯒꯤ ꯌꯦꯡꯕꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡꯗ ꯊꯝꯃꯝꯕꯅꯦꯕ ꯑꯗꯣ ꯃꯤꯡꯁꯦ ꯈꯤꯇꯪ ꯃꯩꯇꯩꯒꯤ ꯃꯤꯡ ꯑꯣꯏꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯊꯣꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯁꯨꯝ ꯊꯦꯡꯅꯈꯤꯕ ꯁꯨꯝ ꯀꯧꯅꯈꯤꯕ ꯃꯤꯅꯗꯤ ꯈꯪꯕ ꯑꯗꯨꯒ ꯍꯦꯛ ꯑꯍꯥꯟꯕꯗ ꯇꯠ ꯂꯂꯠ ꯇꯧꯕ ꯃꯤꯡ ꯑꯃ ꯑꯣꯏꯕꯅꯦꯕꯀꯣ ꯒꯣꯔꯕꯆꯣꯐ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯑꯣꯏꯔꯝꯕ ꯃꯤꯈꯥꯏꯜ ꯒꯣꯔꯕꯆꯦꯐ ꯍꯥꯏꯁꯦ ꯃꯤꯈꯥꯏꯜ ꯒꯣꯔꯕꯆꯦꯐꯀꯤ ꯃꯃꯤꯡꯁꯦ ꯂꯧꯔꯒ ꯒꯣꯔꯕꯆꯦꯐ ꯍꯥꯏꯅ ꯊꯣꯟꯕꯁꯤꯗꯩꯁꯤꯗ ꯑꯣ ꯂꯥꯁꯀꯤ ꯁ꯭ꯄꯦꯂꯤꯡꯗꯨꯗ ꯏꯗꯣ ꯑꯣꯏꯒꯕꯗ ꯑꯣ ꯑꯣꯟꯊꯣꯛꯈꯤꯗꯅ ꯒꯣꯔꯕꯆꯣꯐ ꯍꯥꯏꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯀꯧꯏ ꯑꯩ ꯃꯤꯡꯁꯦ ꯑꯗꯨ ꯑꯩꯒꯤ ꯃꯤꯡꯗꯣ ꯑꯩꯅ ꯁꯣꯟꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯝꯖꯜꯂꯀꯥꯟꯗꯀꯣ ꯒꯣꯔꯕꯆꯣꯐ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣ ꯁꯥꯡꯃꯜꯂꯅꯤꯅ GB ꯍꯥꯏꯅ ꯁꯝꯖꯜꯂꯦ ꯑꯗꯨꯒꯤꯅꯤ GB ꯍꯥꯏꯅ ꯊꯝꯃꯤꯁꯦ ꯍꯥꯟꯅꯗꯤ ꯑꯩ ꯃꯤꯡꯗꯣ ꯄꯨꯂꯞ ꯏꯔꯝꯕꯅꯦ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯝꯇꯅ ꯅꯝꯊꯕ ꯃꯥꯟꯅꯔꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯅꯝꯊꯕ ꯉꯝꯃꯣꯏꯅ ꯄꯥꯔꯤ ꯑꯃꯃꯝꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯁꯨ ꯃꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯩꯅꯤ ꯉꯁꯤ ꯃꯥꯏ ꯄꯥꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯗꯤ ꯀꯅꯥꯝꯇꯅ ꯅꯝꯊꯕ ꯉꯝꯃꯣꯏ ꯃꯩꯇꯩ ꯖꯥꯇꯤ ꯇꯣꯛꯈ꯭ꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯤꯡꯖꯦꯜꯕꯨ ꯃꯥꯟꯅꯔꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯃꯤ 5 ꯂꯩꯕꯗ ꯍꯦꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯗ ꯇꯧꯁꯤꯔꯥ ꯇꯧꯁꯤ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯗ ꯃꯤꯅ ꯑꯗꯨꯝ ꯀꯤꯔꯝꯒꯅꯤꯗ ꯑꯗꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯅꯤꯜꯀꯤꯠ ꯎꯁꯝ ꯍꯥꯏꯔ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯃꯣꯇꯣ G85ꯁꯤ ꯐꯕ꯭ꯔꯣ ꯌꯥꯝ ꯐꯕꯅꯦ ꯂꯨꯄꯥ 15,000 15,000 ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯄꯥꯔꯤꯃꯝꯅꯦ ꯏꯅꯥꯎꯁꯦ ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯪꯖꯕꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯍꯥꯏ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯄꯥꯔꯤꯃꯣꯝꯁꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯁꯦ ꯆꯦ ꯑꯣꯏꯗꯣꯏꯔꯥ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯏ DPꯁꯤꯗꯗꯤ ꯆꯦ ꯑꯃꯒꯤ ꯀꯩꯅꯣ ꯑꯃ ꯊꯣꯛꯑꯦ ꯑꯃ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯣꯏꯔꯥꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯁꯥꯏꯇꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤꯅꯤ ꯄꯥꯔꯤ ꯏꯃꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯆꯩ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦ ꯏꯆꯦꯒꯤꯁꯦ YouTube ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯌꯦꯡꯈ꯭ꯔꯒ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯃꯅꯤ ꯍꯣꯏ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦ ꯃꯃꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯗ ꯍꯣꯏ ꯏꯆꯦꯅ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗꯗꯤ ꯑꯗꯣꯝ ꯁꯥꯏꯠꯇꯨꯅ ꯑꯁꯣꯝ
ꯃꯥꯏꯔꯣꯝ ꯁꯥꯏꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒ ꯁꯥꯏꯠꯁꯦ ꯄꯨꯔꯥ ꯀꯟꯇ꯭ꯔꯥꯁꯅꯦ ꯃꯣꯏꯅ ꯁꯥꯏꯠ ꯑꯃ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯑꯃ ꯄꯨꯔꯥ ꯑꯜꯇꯔꯅꯦꯇꯤভ ꯕꯥꯎꯟꯗꯔꯤꯁꯅꯦ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯠꯅꯦ ꯈꯥ ꯋꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔ ꯂꯧꯔꯦꯝꯕꯝꯅ ꯕ꯭ꯔꯣ ꯁꯦꯝꯁꯪ A55 ꯇꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯨ ꯅꯨꯡꯉꯥꯏꯔꯣ A55 ꯀꯦꯃꯦꯔꯥ ꯅꯨꯡꯉꯥꯏꯕꯅꯦ ꯗꯤꯕꯤꯁꯔ ꯋꯥꯏꯈꯣꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯗꯕꯜ ꯇꯦꯞ ꯇꯧꯁꯜꯂꯣ ꯌꯥꯕꯅꯤ ꯂꯥꯏꯛ ꯅꯝꯕꯗꯣ ꯍꯥꯏꯁꯨ ꯍꯣꯏ ꯇꯧꯁꯟꯕꯤꯔꯣ ꯗꯥꯅꯥꯎꯅ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯕꯗ ꯋꯥꯕꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯉꯥꯏꯕꯗ ꯋꯥꯕꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯊꯦꯡꯁꯩ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯔꯦ ꯌꯥꯝ ꯐꯔꯦ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯛꯄ ꯑꯩ ꯉꯁꯤꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯨꯕꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯍꯧꯖꯤꯛꯁꯦ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯃꯤꯗꯤ 10,000 ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧ ꯇꯥꯔꯒꯁꯨ ꯃꯤ 1,000 ꯐꯥꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯦꯕ ꯁꯤ ꯑꯩꯅꯁꯨ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯁꯣꯏꯕꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨꯗ ꯑꯣꯜ ꯕꯇꯟꯗꯗꯤ ꯅꯝꯃꯒ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯕꯨ ꯅꯝꯃꯒ ꯊꯝ ꯇꯥꯔꯁꯨ ꯌꯧꯔꯛꯇꯕ ꯃꯤ ꯌꯥꯎꯋꯦꯕ ꯅꯨꯃꯤꯠ 2-3 ꯂꯩꯔꯀꯥꯟꯗ ꯆꯣꯡꯊꯣꯔꯛꯄ ꯌꯥꯎꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯑꯕ ꯑꯗꯨꯅ ꯆꯠꯇꯦ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯛꯇꯕ ꯊꯦꯡꯅꯔꯛꯇꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯌꯨꯇꯨꯕꯅ ꯇꯧꯕꯅꯤ ꯃꯁꯤ ꯌꯨꯇꯨꯕꯀꯤ ꯑꯦꯜꯒꯣꯔꯤꯊꯝꯅ ꯁꯣꯏꯍꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯗꯣꯂꯦꯁ ꯅꯥꯏꯔꯛꯄꯝꯅ ꯑꯦꯟꯗ꯭ꯔꯣꯏꯗꯀ iOSꯀ ꯈꯦꯠꯅꯕꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀ iOSꯀꯁꯦ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯃꯥꯁꯨ ꯁꯣꯐꯋꯦꯌꯔ ꯉꯥꯛꯇꯅꯤ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕꯗ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯋꯤꯟꯗꯣꯁ ꯀꯥꯏꯅ ꯂꯩꯕ ꯑꯗꯩꯗꯤ ꯎꯕꯟꯇꯨ ꯂꯤꯅꯛꯁ ꯀꯥꯏꯅ ꯂꯩꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯨꯖꯔꯁꯤꯡꯅ ꯑꯩꯗꯤ ꯁꯤ ꯁꯤꯖꯤꯟꯅꯕꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯁꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯤꯡꯍꯦꯟꯍꯟꯕ ꯃꯦꯝ ꯌꯥꯏꯅ ꯕ꯭ꯔꯣ iPhone 15 Proꯒ Samsung S24ꯒꯁꯦ ꯀꯦꯃꯦꯔꯥꯁꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯤꯖꯤꯟꯅꯕꯗ ꯀꯦꯃꯦꯔꯥꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯧꯔꯕ ꯕ꯭ꯂꯣꯒꯤꯡꯒꯨꯝꯕ ꯇꯧꯗꯧꯔꯕ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯣꯏꯔꯕ iPhoneꯗꯨꯅ ꯐꯔꯦ ꯆꯨꯝꯅ ꯈꯛꯀꯤ ꯐꯣꯇꯣ ꯈꯛ ꯀꯥꯞꯄ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯐꯣꯇꯣꯗꯣ ꯀꯥꯞꯊꯣꯛꯑꯒ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕꯗ ꯁꯤꯖꯤꯟꯅꯗꯧꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯣ ꯂꯩꯗꯅꯀꯣ ꯁꯨꯝ ꯍꯥꯟꯅꯗꯤ ꯀꯦꯃꯦꯔꯥ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯗꯤꯖꯤꯇꯦꯜ ꯀꯦꯃꯦꯔꯥꯒ ꯂꯩꯅꯔꯝꯃꯤ ꯗꯤꯖꯤꯇꯦꯜ ꯀꯦꯃꯦꯔꯥ ꯀꯅꯥꯝ ꯂꯩꯅꯗ꯭ꯔꯦ ꯐꯣꯟꯗꯩ ꯀꯥꯞꯄ ꯆꯥꯟꯅꯕꯁꯨ ꯌꯥꯎꯋꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯔꯕ S24ꯗꯨꯅ ꯐꯔꯦ ꯄꯥꯔꯤꯃꯣꯝꯅ ꯃꯣꯏꯔꯥꯡꯗ ꯂꯥꯛꯆꯔꯝꯃꯦ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯆꯠꯆꯨꯔꯦ ꯃꯐꯝꯗꯤ ꯄꯟꯖꯔꯔꯣꯏ ꯍꯔꯧ ꯌꯥꯗꯦ ꯍꯣꯏ ꯄꯟꯕꯤꯔꯅꯨ ꯑꯗꯨꯗꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯕꯤꯔꯣ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯃ ꯂꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗꯤ ꯌꯥꯝ ꯕꯦꯔꯥꯅꯤ ꯋꯥꯍꯩ ꯑꯃ ꯁꯣꯏꯈꯤꯕꯗ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯍꯦꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯎꯗꯣꯏꯅꯤꯅꯀꯣ ꯑꯩ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯚꯟ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯁꯦꯡ ꯍꯥꯏꯗꯣꯛꯏꯁꯦ ꯏꯚꯟ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯑꯃꯔꯣꯝꯗ ꯑꯩꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯗꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯅꯨꯡꯁꯤꯗꯕ ꯑꯃꯅ ꯃꯥꯁꯦ ꯀꯗꯥꯏꯗꯩꯅꯣ ꯑꯩꯁꯦ ꯑꯩꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯏꯁꯦ ꯑꯁꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗꯣ ꯑꯩꯅ ꯗꯤꯁꯀ꯭ꯂꯣꯖ ꯇꯧꯊꯣꯛꯄꯁꯤꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯗꯨꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯒ ꯍꯧꯖꯤꯛ Samsung A55ꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯀꯦꯃꯦꯔꯥꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯁꯤ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔꯁꯤꯗ ꯑꯩꯅ ꯈꯨꯝꯃꯤꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯅꯨꯡꯉꯥꯏꯒꯅꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯔꯦꯗꯃꯤꯗ ꯀꯔꯝꯕꯅ ꯐꯕꯅꯣ ꯍꯥꯏꯌꯦ ꯌꯨꯝꯈꯥꯏꯕꯝ ꯍꯅꯤꯁꯅ ꯍꯥꯏꯁꯦ ꯔꯦꯗꯃꯤꯗ ꯀꯔꯝꯕꯅ ꯐꯕꯅꯣ ꯍꯥꯏꯁꯦ ꯔꯦꯗꯃꯤꯒꯤ ꯐꯣꯟ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩ ꯔꯦꯗꯃꯤ ꯑꯗꯨꯝ ꯅꯪꯅ ꯄꯥꯝꯕꯤꯔꯤꯕ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯂꯨꯄꯥ 20,000, 30, 40, 50 ꯂꯥꯛ ꯂꯩꯈ꯭ꯔꯦ ꯃꯣꯏꯒꯤ ꯂꯥꯛ ꯄꯤꯕꯐꯥꯎ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯐꯣꯟꯗꯨꯒ ꯁꯦꯝꯁꯪ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯣꯞꯄꯣ ꯚꯤꯚꯣ ꯔꯤꯌꯦꯜꯃꯤ ꯂꯩ ꯃꯌꯥꯝꯁꯤꯒ ꯌꯦꯡꯅꯕꯗ 50,000 ꯄꯤꯕ ꯐꯣꯟ ꯃꯈꯜ 5 ꯂꯩꯔꯦ ꯕ꯭ꯔꯥꯟ 5ꯁꯦ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯄ ꯂꯥꯏꯅꯕꯒꯤ ꯑꯩꯗꯤ ꯁꯖꯦꯁ ꯇꯧꯗꯕꯅꯤ ꯔꯦꯗꯃꯤꯒꯤ ꯐꯣꯟꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯐꯩ ꯑꯩꯗꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯉꯤꯀꯣ ꯕ꯭ꯔꯣꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯍꯣꯏ ꯆꯣꯡꯕ ꯁꯔꯥꯡ ꯊꯦꯝꯅ ꯍꯥꯏꯁꯦ ꯑꯩ ꯊꯦꯡꯅꯖꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯉꯛꯄ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯎꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯁꯨ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯩ ꯃꯃꯤꯡ ꯄꯟꯖꯔꯛꯀꯦ ꯁꯣꯏꯗꯅ ꯗꯣꯂꯤꯁ ꯅꯃꯣꯏꯔꯛꯄꯝꯅ iOSꯀꯤ ꯐꯣꯟ ꯄꯥꯏꯕꯒ ꯀꯥꯟꯅꯕ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯣ iOSꯀꯤ ꯐꯣꯟ ꯄꯥꯏꯕꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯒꯗꯕ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕꯗꯣ iOSꯇꯤ ꯃꯥꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯦ ꯑꯩ ꯇꯥꯍꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯟꯈ꯭ꯔꯦ ꯍꯥꯏꯔꯁꯤꯅꯦ
ꯑꯩꯅ ꯐꯅꯝ ꯄꯦꯇꯔꯟ ꯊꯝ ꯇꯥꯔꯁꯨ ꯑꯩꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯣꯛ ꯊꯝ ꯇꯥꯔꯁꯨ ꯑꯗꯨꯝ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯔꯤ ꯗꯇꯥ ꯂꯣꯏ ꯌꯦꯡꯕ ꯉꯝꯃꯤꯗꯅꯀꯣ ꯑꯥꯏꯐꯣꯟꯒꯤꯗ ꯑꯗꯨ ꯅꯠꯇꯦꯕ ꯃꯌꯥꯝ ꯂꯣꯏ ꯇꯥꯔꯝꯃꯅꯤ ꯍꯟꯗꯛꯇ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜ ꯏꯗꯤꯅ ꯇꯧꯔꯀꯥꯟꯗ ꯐꯥꯈꯤꯕꯗꯣ ꯖꯦꯜꯗ ꯂꯩꯔꯨꯕꯗꯣ माजे करम केस तु चेनाबदा मा कनादा फोन तवी कनागा पैसा थानै नत्रगना करी करी तवी माई फोन से डाटा सोइदना यावरमगनी हेना इंडिया गवर्नमेंट ईडी ना फोन से हांगबो मतमदा हांगबो ngमगिदेबा हांगबियु एन एप्पल कंपनी दा हाइर मतम एप्पल कंपनी नु काय के कांदा मसिदी यूजर दुगी कस्टमर दुगी प्राइवेट सिनी अदुना माना याद्रगदि खोय हांग ngमोय हांगलते अदु मौगी लेवल दा सेक्शन ले हाइतारे अदु इन मक्तदी आईओएस पाइबसी क्वाइट फरे हाइतारे मोइसु हेक तौदबदि नतिको हेक तौब ngamba mi hacker साथी साथी बलै अतुबु अइगुम नंगुम नत्रगना कनागुम एकता केनोगुम मनदी इलाइ लाइ नदि ngमरो हाइतारे पारी मोमना रु रुब मफम ओइबना हाइजदबनि वारौबिनु कांगै पाक नाय फरे होय हाइबिरुनु चे अदुम हाइदुक पिगनो अदुगुम्बा हाइदुक यादो पोसिंग दुदि मयामदा खंगलुबगी मांगजबसु लाकनी अदुना अदुम पोसिंग दुदि यारिंखै हाइदुक पिगनो अदुगा इफम समीन हाइदे एगिदि सैमसंग ना हेले ब्रोगी करम मनो हाइबिरमु हाय सैमसंग ना हेले सैमसंग की फोन अयाम बलोई फई मागी प्राइस रेंजिंग ता ममांगैदा सैमसंग से मोइजे मागी प्रोसेसर एक्जिनोस हाइबा प्रोसेसर दो मोइना मसाना पुथोकचबा प्रोसेसर ने मदु सिटनबा नत्रगना मदु हापनबा याम होनरमे मोइजे होगी बजेट रेंज ता लेबा हाइतारे फोन सिंगदा सिंग कुन कुन मंगा तरा मंगा तरा साइड लेबसिदा अदुना मरम मोरकांदा फोन की मसक फजरे डिस्प्ले फजरे कैमरा सेंगे लोय तोरकांदा प्रोसेसर दुना वीक वरमिन एकता चप्पा हेंग तोबा नुआइ तबि नाम थोअम्बदो मोइजु खंगे मार्केट सिदा मयामना पामिसे सब्सक्राइबर सिंगना कस्टमर सिंगना कंज्यूमर सिंगना पामिसे कइनो खंगमन हुजिक्ते मोइ फोन दसु स्नैपड्रैगन की प्रोसेसर मयाम मा हापेदनको अदुना हुजिक्ते दुम फरे हाइतारे अदुगा वरी सहान हाइसे नथिंग सेमे फोन दु मतंगदा अमता हाइबिरो नथिंग सेमे फोन दो माजे अइगी ओइनदि फत्ते मा फीचर सु मतम जिगा चाना यावदे कैमरा सु सेकेंडरी कैमरा का दया ओइदो मिंग ओइन हापनी 0.8 मेगापिक्सल ल कइनो सिना बियादबो कैमरा ने माइ गेबु सुतगी ममांगै दो खोइ फोन अमा कवर गा लौथोगा बैटरी गा लौथो हापतो सिन याबदा दुमाइना कवर दो खरा होंदो होंजिंग याइ काइना तौबने नथिंग की फोन टू थोक kan nothing phone 3 lok thokadaba toromdo moina nothing phone 3 series se matam khara hold tor kan moina cmf moina nothing haiba company sigi sub brand ni cmf se moina adumai tor puthok moni do aigi wakhada de madu afaba phone oide onde na afaba myam lei yam pamba budi yaw ni design ko cover lok thok sin yaba maning da sumaina oi sana ba yaba roller ma yaw adum yaw da pamba mi lem ngani ko do aigi oina de madu phone do ai phayena haijing Tungba sanang themna bro Samsung ga Apple ga pasa paiba karambana henge habiro hoy Apple paine Apple na am thi hele Apple company mapu si moi Google me tam ta sang ni moi pesa do khoi Manipur si daga du mo sa pai bam ta lei ta di Manipur se pura pulang lang ni he ma ma khul lei bana ma mo ra da yam sa tan ja yam sa re tungba sanang themna si ning sing halai se aina ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡꯁꯦ ꯊꯣꯛꯃꯤꯅ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯦꯀꯣ ꯌꯥꯝ ꯍꯩꯕ ꯍꯩꯄꯥ ꯁꯥꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯀꯩꯅꯣꯝ ꯈꯇꯪ ꯑꯩ ꯄꯣꯏꯟ ꯑꯃ ꯈꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯏꯀꯣꯅꯣꯃꯤꯁꯦ ꯄꯨꯔꯥ ꯖꯤꯔꯣꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥ ꯋꯥꯗꯕ ꯏꯃꯨꯡ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ इमुंग अमदा मचा अमना अंगांग अमना ममा मपादा इमा लुपा 10 ta पिउ अचापो चागे ना पैसा से नीबा मतमदा ममा मपा ना पैसा पीदु से क्रम कांदनो इमुंग दुगी ममा मपा दो पैसा पाइरगा पैसा दो लैरगा ने लुपा 10 पीदु से हरे नुमिदांग चरा हेंदोरिबा चिंग वांदोरिबा इमुंग दुना मचा दो लुपा 10 पीरगा अचापो पिजबा ngमोय सेम अदुगा चप मानना मणिपुर पैसा पाइरगा खोइ पैसा पाइदुने इंडिया पैसा पाइरगा खोइ पैसा पाइदुने मणिपुर सरकार पैसा पाइदना खोइ पैसा सुपाइ पाइरोयबा अदुना कदौनी है कांदा अखोइना अचापो चा मतमदा हई मही मथक मतमदा आई ब्रांड खरा प्रमोट तौदोरेसे अखोइ मणिपुर की ओइबैनिको अचापो लेबदन मणिपुर की ब्रांड मपालम की ब्रांड अमा समना हाय कांदा लेस हायरसिने लेस तो लेब मतमदा पैसा पाइदुसु कनानोबा लेस की मपुदुनेबा लेस की मपुदुना पैसा पाइबा हाइसे अखोइ मणिपुर कै काना फंगदुए केम काना फंगोय
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯩꯁꯥꯁꯦ ꯃꯄꯥꯟ ꯆꯠꯈꯤꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯀꯪꯂꯥꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯤꯛꯂꯥꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔ ꯊꯛ ꯇꯥꯔꯗꯤ ꯂꯤꯛꯂꯥꯒꯤ ꯃꯄꯨ ꯅꯠꯇ꯭ꯔꯒ ꯀꯪꯂꯥꯒꯤ ꯃꯄꯨꯗꯣ ꯃꯅꯤꯄꯨꯔꯗꯅꯦ ꯃꯅꯤꯄꯨꯔꯗ ꯃꯥ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯍꯥꯏꯁꯦ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯃꯤ 5 ꯑꯃ 10 ꯑꯃꯗꯤ ꯊꯕꯛ ꯄꯤꯗ꯭ꯔꯣꯕꯅꯦꯕ 5 10ꯗꯨꯁꯨ इमुंगदो थबक फंगतारदे पैसा थोकतारदे मोइसु नुंगाइद्रोमने अदुना अखोई लेबाक थोकपा अखोई लेबाक की ओइबा अखोई स्टेट सिगी ओइबा पोत अखोई म्यामसे सपोर्ट तौगदमनेबा अदो अखोई खितंग वाटपा दुमाइन तौबा अदुना अइसे क्लास 10 दा अंगांसिंग दा सोशल साइंस ताइ अदुना सिगी मतंग दा अइसे याम हईबदि नते याम खंगबदि नते अइ खरदि खंगे हाइतारे असिगी मतंग दा इकोनॉमी मतंग दा जीडीपी मतंग दा अदुना यारिंगैदि अइदि अखोई मणिपुर की ओइबा प्रोडक्ट अखोई लेबाक की ओइबा अदुमबदो सपोर्ट होनिंगी सपोर्ट तौबियो अइगी लोकल ओइबा प्रोडक्ट सिंगदा समना हायकांदा अखोइना मसला आम लैबदा मपानगी मसला लैदेसो अखोई लेकाय सा मचल मनम अदु अदा काइ मैम लैदनको अइ ममिंग अमु कावखे अइगी कॉलेज की मानबा अम अशोक हैना वीडियो से येंगदा खंगबा मी यावताति प्रैक्टिकल की मानबा कोना मागी बिजनेस अमा माना दुमा मचल हाइब्रा मनम हाइब्रा कावखे अदु माना पुथे माजु सोर्स ऑफ इनकम बिजनेस तौरे माना मी खरा बुसु थबक पीरे मा पैसा पाइरक पाइबसे मागी अकोइबदा लेबे इमुंग मनुंग मचिन मनाव सगै नते पैसा पाइरक्तोइनि माई सगै नते पैसा पाइरक पाइसे माई मरी मता पैसा पाइरक्तो अदुमाइ तौना अखोइ मणिपुर से पुलप चखत मिनबा याबने अदो अखोइसे खितंग मतिंग पांगनबगी केनोसे खितंग वाटपदों तौवे अदु मति खितंग नुआइते अदुना सि आई एम सेंग ऑनेस्टली हाइबनिको अइगी थमोइदा लेबदो मतिंग पांगनिंगबगी अमन अमबु मतिंग पांगनबा पामबगी मसिदैसे अइ कनाना करानो माना फै फत्तेगी वा कइ नते अदुना अइना हाइगिबसिदा सोइगिबा यावरसु वरौबिनो अदुगा सुनील मैतैना ब्रो एफबी दा करी हाइना लेगे ब्रो अइ फेसबुक से याम पाइदे अइ ममांगदा अइगी अरिबा वीडियो अनि अहुम खक थागतजगिबनिको अदुगी वीडियो अनि अहुम थागतु चामाना यूट्यूब दा लै सुमाइना जीबी मणिपुर रिव्यू हाइना पेज अमा लै अदुदा हेन बाइ केम लेति पारी मोमना अइगी चैनल असिसु मयामना येंगियो नुंसिबि तारबदि सपोर्ट तौबिरमो होय मयामसु पारी मोमगे चेगी चैनल से येंगियो सब्सक्राइब तौसनबिरो अदुगा प्रमोट हाइतारेनेको अइसु सपोर्ट तौजरी मयामसु सपोर्ट तौसनबियो गुड नाइट खुमन पुसिबा मितै अखोई याइफमिनसे होय गुड नाइट ओइरसे मनि अखोई थेंगबा थेंजले अइसु लाइफ से लोसनबा तौजरगे मतुंग तारकपदा अमु अखोई अमु थेंगमिनसे दum manamagi mating pangnase bro gi store lai bro hai sunil mitaina aigi di store lai jade nam store gumbadagi lai hai ta so offline da yeng biro aduga online da yeng ger so online da phone dum yeng biro aduga afa fatta sina fagadra habidu gi suggestion di ngonda hangbirak ta ga di ai soidana make madu suggestion do pijage aduga aina khangbado ai khangbo di ma share tawjage adu aji vikas mairang chana comment tawbire sima pathok charaga aije लाइफ से लोसन बाई तौजरगे अदुना मिंग ताबीबा मैम पुनमकना कईगुंबा हाइनिंग लेतारगसु मसिगिसिदि कैनोनिको इंटरेक्शन तौबनी वारी वताई साबने आई अपाम कईनो मैम अपाम कईनो फोंदोकनबने सिदा लाना खनबिगनो हाइनिंगबदो हाइबिरो एसु काइबा लेते वारोबगसु लेजदे अदुगा आई ngahakki matungda ai life se lotion ma tawjage chasu sadri sa am sale because mairang chana bro id channel bro id bro channel sing asi खक्ता फोन सुम येंबदा उबने यामना नुंगाई फुल सपोर्ट है होय थेंगनाबिरा इसे याम लाइव फारे आगी दमक चैनल सब्सक्राइब तौद्रबो होय तौसनबिरो अदुगा लाइक कई कई लोइना नोटिफिकेशन को ऑल तौर थंबिरो मथंगदा फोन गा मरी लेनबा टेक्नोलॉजी गा मरी लेनबा यामना आइदि टेक खाइ तारेको आई अतोप फील्ड दा वारी लीबा नते नत्रगना आई कॉमेडी वीडियो सेम नते मैम जु खंगदना अदुम जॉनर द आइदि पाम जदे आइना हाइनजबा आइना नुंगाइजबा आइना खंगजबा खरा मैम शेयर तौन मसी फील्ड से तौजबनीना सिग मरी लेनब कंटेंट फोन सिंग मतंग दो ओइरो नत्रगना गैजेट सिंग मतंग दो ओइरो स्मार्ट वॉच को बोइरो अदुमगी मतंग दो ओइगदी सोइदना मकी कमेंट तौबिरो आई वीडियो दु मरी लेनब तादि समजर केगा आइगी सिगी वांग मलान किबा अदुगुम पोट ओइतागदि मैम रिक्वेस्ट तौरगस आई सेमक पंगमजरोय मदुमदी वारौबिनो अदुगा मैम मतंग जारे लाइव सिदा इन हाइजनिंग बा मखकना आई अखोइगी सिगी चैनल सिददी फोन गुम्बा खक्तगी वीडियो सेमबनिना अइना शेयर तौनिंगबा अइना हाइनिंगबा सिदा लाइव सिदा हाइ सुमाइना हाइनिंगबा मैम आम लैबदो हाइबगी खुदोंग चाबसे खरा वाटना फंगी अदुना अइगी चैनल अमा सेकेंड हाइ तारेको चैनल अमा लैबनेबा
ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯈꯤꯗ꯭ꯔꯦ ꯂꯥꯟ ꯃꯅꯨꯡꯗ ꯑꯃꯈꯛ ꯊꯥꯒꯠꯈꯤ GB4 Lifestyle ꯍꯥꯏꯅ 4ꯁꯦ 1 2 3 4ꯒꯤ 4ꯗꯅꯤꯀꯣ FOR 4 ꯅꯠꯇꯦꯀꯣ GB4 Lifestyle ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩꯁꯦ ꯕ꯭ꯂꯣꯒꯀꯨꯝꯕ ꯑꯗꯩ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯩ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯦ ꯑꯩ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯁꯨꯝ ꯁꯦꯝꯈꯤꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯣ ꯑꯗꯣꯝꯗꯁꯨ ꯃꯇꯝ ꯁꯪꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯀꯥꯟꯗ ꯕ꯭ꯂꯣꯒꯀꯤ ꯁ꯭ꯇꯥꯏꯜꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦꯅ ꯈꯟꯈꯤꯕ ꯂꯩ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯗꯦꯕꯦꯁꯣꯔ ꯋꯥꯏꯈꯣꯝꯅ ꯍꯥꯏ ꯑꯩꯒꯤ ꯀꯃꯦꯟꯇꯤ ꯀꯥꯟꯊꯣꯛꯄꯤꯔꯝꯃꯦ ꯍꯥꯏ ꯑꯩꯁꯦ ꯎꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯣ ꯕ꯭ꯔꯣ ꯑꯩ ꯀꯔꯥꯏꯋꯥꯏꯗ ꯀꯥꯟꯊꯣꯛꯈ꯭ꯔꯕꯅꯣ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯗꯕꯜ ꯇꯦꯞ ꯇꯧꯔꯁꯨ ꯌꯥꯕꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯅꯝꯕꯔꯗꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩ ꯄꯥꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯀꯔꯝꯕ ꯀꯥꯟꯈ꯭ꯔꯕꯅꯣ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨꯒ ꯇꯣꯔꯂꯤꯁ ꯅꯥꯃꯛꯄꯅ ꯕ꯭ꯔꯣ ꯁ꯭ꯄꯤꯀꯔ ꯋꯨꯐꯔꯁꯦ ꯀꯔꯝꯕ ꯂꯩꯕꯅ ꯐꯒꯅꯤ ꯈꯪꯕꯤꯕ꯭ꯔꯣ ꯁꯕ ꯋꯨꯐꯔꯔꯣ ꯎꯐꯔꯔꯣ ꯁꯕ ꯋꯨꯐꯔꯁꯦ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯀꯩꯅꯣ ꯂꯩꯗꯅꯀꯣ 4-in-1 ꯆꯦꯅꯦꯜ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯕ ꯋꯨꯐꯔ ꯑꯃ ꯌꯥꯎꯔꯒ ꯁ꯭ꯄꯤꯀꯔ ꯃꯆꯥ 3 ꯑꯣꯏꯕ ꯁꯕ ꯋꯨꯐꯔ ꯑꯃ ꯑꯣꯏꯔꯒ ꯁ꯭ꯄꯤꯀꯔ ꯃꯆꯥ 5 ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ 4:1 ꯍꯥꯏꯗꯤ 5:1 ꯂꯩ ꯑꯗꯨꯝꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯩ ꯃꯃꯥꯡꯗ ꯑꯩ ꯖꯦꯕ꯭ꯔꯣꯅꯤꯛꯁ ꯀꯦꯝ ꯁꯤꯖꯤꯟꯅꯩꯕ ꯍꯣꯡꯁꯨ ꯌꯥꯝ ꯍꯣꯡꯉꯦꯕꯀோ 5:1 ꯑꯣꯏꯕ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯩ ꯁꯥꯎꯟꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯁꯕ ꯋꯨꯐꯔꯗꯨꯒꯤ ꯐ꯭ꯔꯦꯝꯗꯨꯁꯨ ꯎꯅ ꯑꯣꯏꯌꯦꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯖꯦꯕ꯭ꯔꯣꯅꯤꯛꯁ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕꯗ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯠꯇꯕ ꯑꯃꯁꯨ ꯑꯩ ꯂꯩꯒꯦꯅ ꯑꯩ ꯏꯁꯥꯒꯤ ꯄꯥꯝꯖꯕꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯍꯦꯛꯇ ꯊꯤꯌꯦꯇꯔꯒꯨꯝꯕ ꯑꯆꯧꯕ ꯍꯣꯜꯒꯨꯝꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯌꯨꯝꯗ ꯏꯁꯩ ꯇꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯅ 5:1ꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯔ ꯊꯝꯃꯤ ꯑꯗꯨꯅ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤ 3,999 ꯄꯤꯕꯅꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯦꯃꯥꯖꯣꯟꯗ ꯂꯣꯏ ꯐꯪꯕꯅꯦ ꯑꯗꯨꯗꯣ ꯌꯦꯡꯉꯨ ꯄꯥꯔꯤ ꯏꯃꯣꯝꯒꯤ ꯑꯔꯣꯏꯕ ꯀꯃꯦꯟꯒꯤ ꯃꯇꯨꯡꯗ ꯍꯥꯏ ꯄꯥꯔꯤ ꯏꯃꯣꯝꯒꯤ ꯑꯔꯣꯏꯕ ꯀꯃꯦꯟꯒꯤ ꯃꯇꯨꯡꯗ ꯑꯗꯨꯗꯣ ꯕ꯭ꯔꯣꯒꯤꯗꯣ ꯃꯦꯁꯦꯁ ꯏꯁ ꯍꯦꯜꯞ ꯐꯣꯔ ꯔꯤꯚ꯭ꯌू ꯍꯥꯏꯅ ꯂꯩꯈꯔꯦ ꯀꯔꯤ ꯍꯥꯏꯅ ꯏꯈꯤꯕꯅꯣꯗꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯦ ꯕ꯭ꯔꯗꯔ ꯈꯪꯗꯕꯒꯤ ꯆꯝꯅ ꯍꯪꯕꯅꯦ ꯋꯥꯔꯧꯕꯤꯅꯣ ꯆꯦꯅꯦꯜ ꯑꯃꯗ ꯖꯣꯏꯟ ꯇꯧꯕꯗ ꯄꯦꯃꯦꯟ ꯇꯧꯋꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯑꯗꯨ ꯖꯣꯏꯟꯒꯤ ꯕꯇꯟꯗꯣ ꯑꯩ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯗꯕ꯭ꯔꯥ ꯑꯩ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯩꯒꯤꯗꯣ ꯑꯩ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯝꯇ ꯆꯦꯛ ꯇꯧꯖꯔꯒꯦ ꯀꯩꯅꯣꯅꯦ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯌꯨꯇꯨꯕꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯡꯁꯤꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯕ ꯂꯩꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯗꯦꯕꯦꯁꯣꯔꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯗ ꯆꯦꯠ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯈꯤꯀꯥꯟꯗ ꯎꯄꯥꯏꯗꯤ ꯂꯩꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯀꯃꯦꯟ ꯇꯧꯔꯛꯄꯗ ꯑꯩꯅ ꯊꯦꯡꯅꯔꯒ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯂꯤꯁꯤꯡ ꯂꯥꯛ ꯂꯩꯔꯛꯄ ꯀꯥꯡꯕꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯃꯦꯟꯗꯣ ꯄꯥ ꯂꯩ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝꯕꯗꯣ ꯃꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯑꯗꯨꯗ ꯃꯣꯏꯅ ꯑꯗꯨꯗ ꯖꯣꯏꯟꯒꯤ ꯃꯦꯝꯕꯔꯁꯤꯞ ꯍꯥꯏꯇꯥꯔꯦ ꯐꯤꯒꯨꯝꯕ ꯑꯃ ꯂꯧꯔꯒ ꯃꯣꯏ ꯃꯁꯦꯟ ꯒ꯭ꯔꯨꯞꯀꯨꯝꯕ ꯑꯃ ꯁꯦꯝꯃꯒ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯦꯖ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦꯕ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯕ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯗꯩ ꯑꯗꯨꯒꯨꯝꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯇꯔꯁꯤꯡꯁꯤ ꯈꯪꯉꯝꯒꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯑꯗꯩꯗꯤ ꯃꯇꯝ ꯌꯥꯝ ꯂꯩ ꯃꯌꯥꯝ ꯁꯪꯗꯦꯗꯅꯀೋ ꯑꯗꯨ ꯁꯪꯗꯕ ꯇꯥꯏꯃꯤꯡꯗꯨꯗ ꯃꯣꯏꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯏ ꯍꯥꯏꯗꯅ ꯈꯔ ꯁꯝ ꯑꯦꯃꯥꯎꯟꯗꯣ ꯀꯔꯤꯒꯤ ꯍꯥꯏꯅꯤ ꯑꯗꯨꯝꯕ ꯆꯥꯔꯖ ꯇꯧꯕ ꯑꯗꯨꯝꯕꯗꯨꯅꯦ ꯖꯣꯏꯟꯒꯤ ꯕꯇꯟꯁꯦ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯦꯝꯕꯔꯁ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯦ ꯑꯩꯅ ꯌꯨꯇꯨꯕꯇ ꯑꯩꯅ ꯑꯣꯟꯂꯤ ꯐꯣꯔ ꯃꯦꯝꯕꯔꯁ ꯍꯥꯏꯅ ꯊꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯑꯝꯇꯅ ꯌꯦꯡ ꯐꯪꯉꯔꯣꯏ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯧꯖꯤꯛꯀꯤ ꯄꯦꯃꯦꯟ ꯇꯧꯔꯤꯕ ꯃꯣꯏ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝꯕꯗꯨꯒꯤꯗꯃꯛꯇꯅꯤꯗ ꯑꯗꯨꯒ ꯗꯣꯔꯤꯁ ꯅꯃꯩꯔꯛꯄꯝꯅ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯦ ꯀꯨꯏꯁꯜꯂꯛꯑꯒ ꯍꯦꯛꯇ ꯆꯠꯄ iOSꯅ ꯍꯦꯡ ꯆꯠꯄ ꯈꯔ ꯍꯟꯊꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯦ ꯍꯦꯡ ꯆꯠꯄ ꯍꯥꯏꯁꯦ ꯇꯧꯏ ꯆꯍꯤ ꯀꯨꯏꯁꯜꯂꯛꯑꯗꯤ ꯆꯍꯤ 4-5 ꯁꯨꯖꯜꯂꯛꯑꯗꯤ ꯑꯗꯨꯝ ꯍꯦꯡ ꯆꯠꯂꯤ ꯑꯗꯨꯗꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯞꯗꯦꯠ ꯇꯧꯁꯜꯂꯛꯄ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯌꯥꯎꯔꯤꯕ ꯔꯦꯝ ꯔꯣꯝꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡꯗꯣ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ 10 GB ꯁꯣꯔꯤ MBꯒꯤ ꯍꯥꯏꯔꯤꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯍꯥꯏꯁꯦ 10 MBꯒꯤ ꯒꯨꯒꯜ ꯄꯦ ꯑꯃ ꯑꯩꯅ ꯏꯟꯁꯇꯣꯜ ꯇꯧꯔꯦꯕ ꯃꯊꯪ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯃꯥꯒꯤ ꯐꯥꯏꯜ ꯁꯥꯏꯖꯁꯦ 20-50 ꯑꯣꯏꯊꯣꯛꯈ꯭ꯔꯦꯕ ꯃꯊꯪ ꯑꯃꯨꯛ ꯈꯜꯂꯦ ꯑꯞꯗꯦꯠ ꯑꯃꯨꯛ ꯂꯥꯛꯑꯦ
ꯑꯗꯩ ꯄꯨꯔꯥ 100 MB ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯁꯨꯝ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯀꯦꯠꯆꯤ ꯐꯥꯏꯜ ꯑꯗꯩꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯃꯅꯨꯡꯒꯤ ꯗꯦꯇꯥ ꯃꯌꯥꯝ ꯌꯥꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯦꯃꯣꯔꯤꯗꯨꯗ ꯂꯣꯗ ꯃꯌꯥꯝ ꯄꯤꯔꯛꯄ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕꯗꯅ ꯑꯃꯨꯛ ꯈꯔ ꯋꯥꯠꯂꯤꯁꯦ ꯃꯣꯏꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ iOSꯇ iOSꯀꯨꯝꯕꯗ ꯋꯥꯠꯂꯤꯁꯦ ꯃꯣꯏꯗꯤ ꯁꯣꯐꯋꯦꯌꯔꯁꯦ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯔꯤꯁꯔꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ R&Dꯁꯤꯗ ꯄꯩꯁꯥ ꯊꯥꯗꯔꯒ ꯇꯧꯋꯦ ꯑꯗꯨꯅ ꯏꯚꯟ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄꯜꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯁꯤꯜꯂꯤꯗꯣ ꯏꯚꯦꯟꯠꯀ ꯁꯤꯜꯂꯤꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯄꯨꯔꯥ ꯍꯦꯀꯔ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯍꯦꯀꯔ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯩꯒꯤ iPhone 15 ꯂꯣꯟꯆ ꯇꯧꯗꯣꯔꯦ ꯅꯠꯇ꯭ꯔ 16 ꯂꯣꯟꯆ ꯇꯧꯗꯣꯔꯦ ꯁꯤ ꯅꯪ ꯍꯦꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯅ ꯑꯗꯨ ꯍꯦꯛ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯁꯥꯊꯤꯕ ꯑꯍꯩꯕ ꯌꯥꯝ ꯊꯨꯅ ꯐꯥꯁ ꯑꯣꯏꯅ ꯑꯩꯅ ꯃꯤꯅꯤꯠ 5ꯗ ꯉꯝꯕꯗꯣ ꯑꯗꯣꯝꯅ ꯃꯤꯅꯤꯠ 2ꯗ ꯉꯝ ꯇꯥꯔꯗꯤ ꯑꯗꯣꯝꯅ ꯃꯥꯅ ꯊꯕꯛꯀ ꯄꯤꯗꯅ ꯄꯩꯁꯥ ꯃꯌꯥꯝ $1 ꯃꯤꯂꯤꯌꯟ ꯄꯤꯔꯒ ꯇꯣꯂꯣꯞ ꯆꯥꯕ ꯃꯥꯏ ꯀꯝꯄꯅꯤꯗ ꯑꯣꯏꯅꯒ ꯑꯦꯝꯄ꯭ꯂꯣꯌꯤꯒꯤ ꯑꯣꯏꯅ ꯊꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯩꯌꯦꯕꯀꯣ ꯑꯗꯨꯝꯕꯁꯤꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯒꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯁꯤ ꯃꯩꯗꯅꯤ ꯑꯔꯣꯏꯕꯤꯗꯅꯤ ꯑꯗꯨꯗꯨꯅꯁꯨ ꯃꯣꯏ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕꯤꯔꯤꯀꯣ ꯑꯩꯁꯦ ꯄꯨꯡ 10 ꯃꯤꯅꯤꯠ 40 ꯇꯥꯁꯜꯂꯛꯑꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯤꯅꯤꯠ ꯍꯧꯖꯤꯛ 39 ꯐꯣꯔꯗ ꯃꯤꯅꯤꯠ 2 ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯏꯐ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯩꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯊꯦꯡꯅꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯕ꯭ꯔꯣꯁꯨ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯊꯦꯡꯉꯦ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯅ ꯍꯥꯏꯔꯝꯃꯤꯗꯣ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ AI ꯒ iOSꯀꯤ AI ꯈꯔꯕꯨꯅ ꯐꯩ AIꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯤꯆꯔꯁ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯣꯏꯗꯅ ꯑꯅꯧ ꯑꯅꯧꯕ ꯑꯗꯨ AIꯁꯤꯗꯤ ꯁꯥꯊꯤꯕ ꯄꯣꯠꯅꯤꯀꯣ ꯑꯁ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯒ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤꯁꯤꯡꯗꯒ ꯌꯦꯡꯕꯗꯣ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯊꯥꯖꯕꯩ ꯋꯥ ꯅꯠꯇꯕꯀꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯉꯝꯗꯕ ꯂꯩꯔꯛꯇ꯭ꯔꯦꯕ ꯁꯥꯊꯤꯕ ꯃꯤꯒꯤ ꯃꯈꯣꯜ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯏꯁꯩ ꯁꯛꯍꯟꯕ ꯉꯝꯃꯦ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯇꯥꯔꯒ ꯑꯗꯨꯁꯨ ꯀꯩꯝ ꯈꯦꯠꯅꯔ ꯃꯌꯥꯝ ꯇꯥꯔꯝꯕꯅꯤ ꯊꯦꯡꯅꯩꯅꯕ ꯏꯁꯩ ꯁꯛꯍꯟꯕ ꯉꯝꯕꯩ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯃꯥꯅ ꯉꯝꯗꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯁꯥꯊꯤꯕ ꯔꯣꯕꯣꯠ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯗꯅ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯆꯥꯎꯈꯠꯂꯛꯄꯁꯨ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏꯅꯤ ꯗꯦꯕꯦꯁꯣꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣ ꯂꯦꯞꯇꯣꯞ ꯑꯍꯣꯡꯕ ꯀꯔꯝꯕꯅ ꯐꯒꯅꯤ ꯂꯩꯕꯅ ꯐꯒꯅꯤ ꯀꯌꯥꯝ ꯍꯣꯡꯕꯅꯣ ꯕ꯭ꯔꯣꯒꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯗꯦꯜ ꯕꯣꯁꯇ꯭ꯔꯣ ꯁꯦꯔꯤꯁꯇꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯒ ꯔꯦꯅꯤ ꯁꯥꯔꯂꯤꯟꯅ ꯕꯥꯏ ꯕꯥꯏ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯀꯩꯅꯣꯝꯃꯗ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟ ꯆꯤꯊꯍꯧꯕ ꯂꯩꯔꯁꯨ ꯄꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯧꯕꯤꯔꯅꯨ ꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯒ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯃꯇꯥꯡ ꯆꯥꯕ ꯑꯃꯨꯛ ꯇꯥꯟꯖꯥ ꯑꯃꯨꯛ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ